ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯃꯊꯪ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯐꯖꯔꯕ ꯄꯣꯏꯝ ꯐꯖꯔꯕ ꯋꯥꯔꯦꯡ ꯃꯌꯥꯝ ꯑꯁꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯒ ꯄꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯖꯔꯛꯄꯅꯤ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯚꯨꯇꯥꯟꯗꯒꯤ ꯌꯦꯡꯕꯤꯔꯛꯄ ꯅꯥꯏꯖꯦꯔꯤꯌꯥꯗꯒꯤ ꯌꯦꯡꯉꯛꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗꯒꯤꯁꯨ ꯌꯦꯡꯕꯤꯔꯛꯏ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯀꯔꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯀꯩꯅꯣꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯃꯁꯤ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯏꯃꯥꯒꯤ ꯋꯤꯀꯦꯟꯁꯦ ꯀꯃꯥꯏꯅ ꯂꯦꯟꯕꯤꯔꯤ ꯍꯥꯏꯕꯁꯤ ꯅꯆꯥꯅ ꯈꯪꯖꯅꯤꯡꯏ ꯑꯩꯍꯥꯛꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯇꯝ ꯂꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯂꯦꯟꯕ ꯍꯥꯏꯅ ꯂꯧꯖꯗꯦ ꯑꯩ ꯏꯊꯧꯅꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯂꯦꯜꯂꯤꯕ ꯄꯣꯠꯇꯨꯁꯨ ꯂꯦꯜꯂꯤꯕ ꯃꯑꯣꯡꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂꯤꯅꯤ ꯑꯩꯁꯦꯅ ꯂꯧꯖꯗꯕ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯣ ꯍꯥꯏꯅ ꯂꯧꯖꯔꯒ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯖꯔꯒ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯄꯥꯕ ꯑꯣꯏꯊꯣꯛꯇꯦ ꯉꯥꯏꯍꯥꯛ ꯑꯃ ꯏꯃꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯁꯨꯁꯤꯡꯒꯤ ꯃꯣꯏꯒ ꯕꯣꯟꯗꯤꯡ ꯇꯧꯅꯖꯕ ꯑꯗꯒꯤ ꯇꯥꯛꯄ ꯌꯥꯕ ꯑꯦꯔꯤꯌꯥꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯣꯏꯒꯤ ꯁꯤ ꯇꯧꯔꯗꯤ ꯐꯩ ꯁꯤ ꯇꯧꯔꯗꯤ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯛꯄ ꯑꯗꯨꯅ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯃꯇꯦꯛ ꯈꯤꯇꯪꯒ ꯂꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗ ꯊꯣꯏꯗꯣꯛꯅ ꯃꯇꯝ ꯂꯦꯟꯕꯒꯤ ꯏꯃꯨꯡꯗ ꯄꯦꯟꯗꯥꯃꯤꯛꯁꯤꯒꯤ ꯂꯩꯔꯦ ꯀꯥꯏꯅꯒ ꯌꯥꯝꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯈꯛꯇꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ꯭ꯔꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯊꯕꯛꯅꯤ ꯃꯁꯦ ꯑꯩꯅ ꯃꯤꯠ ꯄꯥꯡꯉꯤꯉꯩꯗꯤ ꯑꯩ ꯊꯕꯛꯁꯤ ꯇꯧꯒꯗꯧꯅꯤꯅ ꯊꯕꯛꯅꯦꯅ ꯂꯧꯖꯔꯒ ꯑꯩꯍꯥꯛ ꯂꯩꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯕꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯀꯕꯤꯁꯤꯡ ꯅꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯤꯠꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯖꯒꯦ ꯍꯥꯏꯅ ꯐꯪꯉꯛꯄ ꯀꯕꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯅꯣꯠ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯈꯪꯗꯕꯗ ꯃꯣꯏꯅꯁꯨ ꯌꯥꯝ ꯍꯔꯥꯎꯅꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯔꯥꯎ ꯇꯧꯕꯤꯕꯒꯤ ꯃꯊꯛꯇꯁꯨ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯄꯣꯠꯁꯦ ꯊꯤꯕ ꯃꯇꯝꯗ ꯈꯤꯇꯪꯒ ꯊꯤꯐꯝ ꯈꯪꯗꯕ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯑꯗꯨ ꯐꯪꯗꯕꯗꯒꯤ ꯀꯕꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯕꯤ ꯀꯌꯥ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯟꯈ꯭ꯔꯕ ꯀꯕꯤ ꯀꯌꯥꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯁꯤꯗ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯃꯅꯤꯄꯨꯔꯗ ꯌꯨꯝꯃꯛꯇꯁꯨ ꯅꯠꯇꯕꯅꯤꯅ ꯃꯁꯤꯗ ꯇꯣꯉꯥꯟꯕꯁꯦ ꯐꯪꯗꯕꯁꯤꯒꯤ ꯋꯥꯔꯝꯕꯗꯣ ꯍꯣꯏ ꯈꯔ ꯀꯥꯟꯊꯣꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯐꯪꯉꯀꯥꯟꯗ ꯇꯧꯔꯒꯦꯅ ꯊꯝꯖꯔꯒ ꯍꯧꯖꯤꯛ ꯃꯩ ꯃꯨꯈꯠꯂꯛꯏꯕ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ ꯀꯕꯤꯁꯤꯡ ꯃꯊꯪ ꯅꯩꯅꯖꯔꯦ ꯑꯩꯅ ꯅꯩꯅꯖꯈ꯭ꯔꯕꯁꯤ ꯑꯩ ꯈꯤꯇꯪ ꯑꯗꯨ ꯍꯧꯗ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯄꯟꯖꯔꯛꯀꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯣꯏꯕꯤ ꯑꯗꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯗꯒꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛ ꯑꯃ ꯁꯨꯝ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯅꯩꯅꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯀꯕꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡ ꯃꯥꯅ ꯏꯕ ꯑꯅꯤꯔꯛ ꯒꯤ ꯇꯥꯟꯐꯝꯗ ꯑꯩ ꯊꯤꯖꯔꯒ ꯍꯥꯏꯖꯔꯒ ꯄꯤꯕꯤꯔꯛꯑꯒ ꯀooperation ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯕꯗꯤ ꯅꯠꯇ꯭ꯔꯤ ꯃꯣꯏꯒꯤ ꯏꯔꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯇꯤ ꯅꯨꯃꯤꯠ ꯑꯅꯤ ꯈꯛꯇꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯩꯒꯤ ꯑꯁꯥ ꯑꯃ ꯎꯔꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯀꯕꯤ
ꯁꯔꯆꯥꯟ ꯊꯤꯌꯥꯝꯒꯤ ꯇꯧꯔꯝꯃꯤꯕ ꯃꯥꯅ ꯏꯔꯝꯃꯤꯕ ꯃꯥꯅ ꯄꯨꯊꯣꯛꯑꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯄꯣꯛꯆꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯉꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯋꯥꯕ ꯑꯉꯛꯄ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯁꯤꯗ ꯑꯩ ꯊꯝꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯣꯟꯁꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒꯗꯤ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯗꯨ ꯆꯨꯝꯊꯣꯛꯆꯒꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯂꯤꯇꯔꯦꯆꯔꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤ ꯕꯨꯛ ꯀ꯭ꯂꯕꯀꯤ ꯁꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯒꯤ ꯏꯃꯥꯅ ꯄꯥꯒꯗꯧꯔꯤꯕꯁꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯑꯃꯨꯛ ꯏꯊꯣꯛꯄ ꯃꯁꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯔꯜꯁꯤꯗꯩꯁꯤꯗ ꯃꯇꯝꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯃꯥ ꯅꯆꯥꯅ ꯊꯕꯛꯇꯤ ꯇꯧꯖꯩ ꯑꯗꯨꯏꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯏꯟ ꯑꯦꯗꯤꯁꯟꯗ ꯑꯇꯩ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯖꯤꯛꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯏꯃꯥ ꯑꯩꯒꯤ ꯕꯦꯛꯇ ꯎꯕꯤꯕ꯭ꯔꯥ ꯑꯅꯧꯕ ꯑꯩꯅ ꯄꯦꯟꯇꯤꯡ ꯑꯅꯧꯕ ꯑꯃ ꯇꯧꯖꯕꯅꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯛꯄ ꯍꯧꯕꯅꯤꯅ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯃꯅꯤꯡꯗ ꯊꯔꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯔꯣꯁꯤ ꯃꯈꯥꯔꯣꯝꯗꯒꯤ ꯌꯦꯡꯊꯔꯛꯑꯒ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯌꯥꯝꯒ ꯑꯗꯨꯒ ꯅꯨꯡꯁꯥꯁꯤꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯄꯒꯤ ꯀꯩꯅꯣꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯅꯤ ꯗꯣꯔꯤ ꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕ ꯐꯥꯎ ꯉꯝꯗꯈꯩ ꯐꯖꯔꯛꯑꯦꯅ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯍꯧꯔꯛꯄꯗ ꯐꯣꯇꯣ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯅ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯃꯈꯥ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯂꯤꯇꯤ ꯋꯔꯛꯁꯣꯞ ꯍꯥꯏ ꯑꯆꯤꯚꯔꯒꯤ ꯋꯔꯛꯁꯣꯞꯁꯤ ꯑꯩꯅ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯍꯣꯁ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯋꯥꯔꯜꯒꯤ ꯗꯤꯐ꯭ꯔꯦꯟ ꯄ꯭ꯂꯦꯁꯇꯒꯤ ꯌꯥꯎꯕꯤꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯍꯥꯏ ꯑꯆꯤꯚꯔ ꯑꯃ ꯑꯣꯏꯕꯁꯤ ꯀꯔꯤ ꯒꯨꯟ ꯆꯦꯜꯂꯤ ꯀꯔꯝꯃꯥꯏꯅ ꯍꯥꯏ ꯑꯆꯤꯚꯔ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯀꯔꯝꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯗ ꯈꯟꯅ ꯅꯩꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯅꯤ ꯃꯁꯤ ꯑꯩꯒꯤꯅ ꯐ꯭ꯔꯥꯏꯗꯦꯒꯤ ꯏꯚꯤꯅꯤꯡ ꯑꯗꯨꯒ ꯁꯦꯇꯔꯗꯦ ꯏꯚꯤꯅꯤꯡ ꯈꯨꯗꯤꯡꯒꯤ ꯇꯧꯖꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯝꯗꯅ ꯁꯦꯇꯔꯗꯦ ꯑꯔꯂꯤ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯁꯟꯗꯦ ꯑꯔꯂꯤ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯤ ꯁꯦꯀꯦꯟ ꯕꯦꯠꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯁꯦꯔꯦꯃꯣꯅꯤ ꯑꯃ ꯇꯧꯖꯒꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯤ ꯁꯛꯁꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯇꯧꯖꯩ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯠꯅꯤ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤꯁꯤ ꯃꯁꯤ ꯑꯩꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯟꯒꯠꯆꯔꯛꯄ ꯑꯩꯅ ꯁꯥꯒꯠꯆꯔꯛꯄ ꯍꯥꯏ ꯑꯆꯤꯚꯔꯒꯤ ꯋꯔꯛꯁꯣꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯗ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏ ꯑꯦꯝꯄꯥꯋꯔꯤꯡ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯤꯡꯁꯦ ꯁꯤꯐ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯔꯣꯝꯗ ꯆꯤꯡꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯔꯀꯥꯟꯗ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯉꯔꯥꯡꯒꯤ ꯁꯦꯁꯟꯒꯤ ꯃꯔꯝꯗ ꯃꯁꯤ ꯁꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇ ꯈꯟꯒꯠꯄꯤꯔꯛꯄ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯄꯤꯕꯤꯌꯨ ꯑꯩꯍꯥꯛꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯍꯥꯟꯃꯨꯛꯀꯤ ꯊꯥꯡꯖ ꯑꯃꯗ ꯑꯩꯅ ꯄꯥꯖꯈꯤꯕ ꯅꯥꯒꯥꯁꯥꯀꯤꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯀꯕꯤ ꯏꯕꯨꯡꯉꯣ ꯁꯔꯆꯥꯟ ꯊꯤꯌꯥꯝꯅ ꯏꯕꯤꯔꯛꯄ ꯃꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯁꯨ ꯃꯊꯪ ꯏꯈꯤꯕꯁꯤꯡ ꯈꯔꯗꯪ ꯄꯟꯖꯔꯨꯕꯗ
ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟꯁꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯤꯁꯅꯔ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯅꯁꯨ ꯇꯦꯡꯒꯥꯂꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯂꯣꯟꯗ ꯑꯩꯅꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯃꯣꯏꯁꯨ ꯇꯦꯡꯒꯥꯂꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯤꯌꯔ ꯇꯧꯔꯛꯏ ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯑꯕꯣꯛꯀꯤ ꯀꯩꯊꯦꯜ ꯀꯥꯕꯒꯤꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯨꯅ ꯂꯧꯕ ꯆꯠꯂꯤ ꯑꯗꯩ ꯇꯦꯡꯒꯥꯂꯤꯗꯨ ꯁꯨꯃꯥꯏꯅ ꯇꯩꯔꯛꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯦꯡꯒꯥꯂꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯇꯦꯡꯒꯥꯂꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯅꯗꯤ ꯑꯃꯨꯛ ꯖꯦꯅꯦꯔꯦꯁꯟ ꯁꯤ ꯃꯊꯪ ꯂꯥꯛꯄꯁꯤꯅ ꯇꯦꯡꯒꯥꯂꯤꯁꯤ ꯂꯩꯕꯗꯤ ꯂꯩꯔꯤ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟꯁꯤ ꯂꯩꯔꯤ ꯍꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯦ ꯋꯥꯠꯂꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯒꯤ ꯀꯕꯤꯅ ꯏꯕꯤꯔꯝꯂꯤꯕ ꯁꯩꯔꯦꯡꯁꯤꯃꯛꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯍꯥꯏꯈꯤꯕ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯅꯨꯡꯁꯤꯕ ꯃꯁꯤꯒꯤ ꯁꯩꯔꯦꯡꯁꯦ ꯑꯩꯍꯥꯛꯅ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟ ꯍꯥꯏꯕ ꯁꯤꯃꯒ ꯑꯗꯒꯤ ꯁꯩꯔꯦꯡꯗ ꯇꯦꯡꯒꯥꯂꯤ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯄꯣꯗꯣꯟ ꯍꯥꯏꯕ ꯑꯃꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯗꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯂꯩꯔꯝꯕꯁꯦ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯀꯕꯤꯅ ꯏꯕꯤꯔꯝꯕꯁꯦ ꯃꯁꯤ ꯑꯍꯨꯝꯁꯤ ꯑꯩ ꯉꯁꯤꯁꯤ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯃꯁꯤ ꯈꯪꯒꯠꯄꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯂꯥꯁꯀꯤ ꯈꯟꯅ ꯅꯩꯅꯕ ꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯃꯃꯤꯡꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯅꯤꯡꯕ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯄꯣꯛꯄꯗꯨ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯣꯔꯦ ꯉꯁꯤꯒꯤ ꯁꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯐꯣꯇꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯧꯖꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯌꯔ ꯇꯧꯕ ꯉꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤꯁꯤꯅ ꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯑꯁꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯑꯗꯨꯒ ꯈꯪꯃꯤꯟꯅꯕꯁꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯀꯕꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯣꯇꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯀꯕꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯔꯠꯆꯥꯟ ꯊꯤꯌꯥꯝ ꯔꯥꯏꯇꯔ ꯄꯣꯏꯠ ꯀꯂꯝꯅꯤꯁ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯤ ꯈꯟꯒꯠꯂꯒ ꯄꯥꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯣꯏꯝꯅ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟ ꯑꯗꯒꯤ ꯃꯊꯪꯗ ꯄꯣꯗꯣꯟ ꯃꯊꯪꯗ ꯇꯦꯡꯒꯥꯂꯤ ꯃꯁꯤ ꯏꯃꯥꯅ ꯉꯁꯤ ꯄꯥꯕꯤꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯁꯤ 2003ꯗ ꯀꯚꯔ ꯇꯧꯈꯤꯕ 2003ꯗ ꯀꯚꯔ ꯇꯧꯈꯤꯕ आर्टिकलनी मणिपुर लैप्स अप सरचान थियाम्स ओ लवली ग्रीस हाइदना इबिखिबा मयामना पाबिरंबा याउबिरंगनी ओ लवली ग्रीस ऐगी नुंसीबी ग्रीस हाइबा लारिक अदु ऐ इसामक्ति पाजद्री पानिंगबा यामना फावी अदुगा लारिक असि फंगगा ऐ सोइदना पाजगनी मसी मतेक अमा ऐ अमतंग कोई मयाम खंगमिनसी ऐ पाथोकजरके Peace-loving people are against war. This is particularly evident when a huge number of people across the globe protested strongly against the war waged by US British-led allied forces on Iraq. Every year, people across the world meet in a big conferences for peace. In the World War Peace Conference held in Athens, the capital of Greece, Manipur's Sarachan Thiam represented India. Such conferences help participants to groom and spread ideas and thought for peace. But to Sarachan, the World Peace Conference also helped him to get one more feather in his cap. Oh, lovely Greece, a well-drafted travelogue based on accounts of his tour to Greece is very much in demand amongst readers of Manipur. The book who won the Best Book Award
is a bestseller presently. The thematic comparison between the stories of Greece and that of Manipur appropriately is the style of the book, and in fact is very much the selling point. One can see both Greece and Manipur. Sarachan Thiam was born in Imphal in 1961. So far, he has got 7 books, including travelogue and poetry published, and the Manipur Sahitya Parisat Imphal, acknowledging his work, has honored him by giving the oldest and most prestigious literary award in Manipur, Jamini Sundar Guha Gold Medal. He is a well-known poet not only in Manipur but also in the literary world of the country. He has participated in many meets of poets of the country. His poem has been published in the World Poetry Anthology too. Besides being a writer, he is a contributor in the sports movement too. Being a sports writer, he writes many articles on sports regularly and was a frontliner in many sports events. ꯃꯊꯪꯗ ꯑꯃꯨꯛ ꯈꯪꯒꯠꯆꯒꯦ ꯑꯥꯔꯇꯤꯀꯜ ꯑꯃ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯚꯔ ꯇꯧꯈꯤꯕꯗ ꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯒꯤ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯏꯕꯤꯕ ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯚꯔꯦꯖ ꯑꯁꯤꯅ Ratan Thiam releasing Sarachan Thiam's travel book Oh Lovely Greece haiba huziki lari akoina panjakibaduni Sarachan Thiam, a born poet. By profession, he is an engineer, but that has not shackled the poet in him. He started writing poems from a tender age. Besides being a well-known poet, he has carved a niche as a sports journalist as well. His columns in local papers are well read. Born in Imphal in 1961, Sarachan Thiam started his career as the assistant editor of Lai Langa, a quarterly Manipur journal in 1986. This prolific writer published his first book, an anthology of poems, Bengali Karabapodon. Then he joined government service but continued to write for local newspapers and literary magazines. He has published many books, including Cho Chabon, Africa, Hazi Lakpa Isingi Manakta, The Waves, Yumling, The Basingi Yung, and CB Greece. Some of his poems have been translated in many Indian and foreign languages, including English and Japanese. His poems have also appeared in prestigious journals like World Poetry Anthology. S. Thiam has participated in various national and international forums like World Peace Conference, organized by the World Peace Council at Athens in 2004. As a part of the Indian delegation, he had also participated in the Manipuri Writers' Convention in Sylhet, Bangladesh. A distinguished sports writer, he received the Dinko Sports Writer Award in 2002. He was also conferred with the Jamini Sundar Guha Gold Medal for his book Yumling Daba Singhi Yum. Manipuri translation of his travel book Oh Lovely Greece won the Best Book of the Year 2002. It was released by renowned theatre personality Ratan Thiam. Currently, this book is a bestseller in Manipur. He has attended Northeast Poet Meet in Imphal, Kohima, Shillong, and has taken part in Sahitya Utsav Northeast
writers meet Eastern regional poet meet Manipuri writers poet interface and the Indian Poetry Festival amongst others. ꯌꯥꯝꯅ ꯐꯖꯕ ꯀꯚꯔꯦꯖꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯔꯥꯏꯇꯔ ꯑꯁꯤꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯄꯟꯕꯤꯈꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯤꯚ꯭ꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯥꯒꯗꯧꯔꯤꯕ poem Bengali Karaba Podong. Bengali Amadi Podong. Yamna tabada yamna nungaiba pabada yamna nungaiba akoigi ngasigi poet asi na ibiba poem asi tagadabagi yamna khorang na ngaijari aduna akoina ngasigi program asi imada sinajarage aduga akoina taringai sida khalakpa wakhan adomgi question adum comment tawbirau aduga akoina poem asi paba loirakanda soidana matam laujaraga akoi khana ninaba tawminasi hairaga masi imada sinajarage ꯑꯩꯍꯥꯛꯅ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯕꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯁꯝꯂꯞꯅ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯑꯃ ꯋꯥꯔꯦꯡ ꯑꯃ ꯅꯣꯕꯦꯜ ꯑꯃ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯏꯅ ꯅꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯏꯕ ꯅꯠꯇ꯭ꯔꯒ ꯀꯕꯤꯗꯨꯒꯤ ꯃꯃꯤꯡꯗꯨꯗꯪ ꯈꯪꯕꯅ ꯑꯣꯏꯊꯣꯛꯇꯕ ꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯏ ꯀꯔꯝꯍꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯅꯆꯤꯡꯕꯁꯦ ꯍꯥꯟꯅꯁꯨ ꯈꯔꯗꯤ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯀꯕꯤ ꯁꯔꯆꯥꯟ ꯊꯤꯌꯥꯝꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯥꯊꯣꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯕꯤ ꯃꯁꯥꯃꯛꯄꯨ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯗꯣꯀꯨꯃꯦꯟꯁ ꯑꯗꯨꯒ ꯄꯣꯏꯟꯠ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯐ꯭ꯔꯦꯡꯀꯂꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯃ ꯑꯣꯏꯅ ꯎꯖꯔꯀꯥꯟꯗ ꯍꯥꯏꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯐꯪꯍꯟꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯉꯥꯏꯗꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯊꯤꯗꯅ ꯍꯣꯠꯅꯕꯤꯔꯛꯄ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯀꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡ ꯑꯁꯦ ꯁꯝꯂꯞꯅ ꯑꯩꯍꯥꯛꯅ ꯊꯝꯖꯒꯦ ꯁꯔꯆꯥꯟ ꯊꯤꯌꯥꯝ ꯁꯒꯣꯜꯕꯟ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛ ꯏꯝꯐꯥꯜꯗ 1968ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤ ꯊꯤꯌꯥꯝ ꯏꯕꯣꯆꯧꯕꯤ ꯑꯃꯁꯨꯡ ꯏꯕꯦꯝꯅꯨꯡꯁꯤ ꯑꯅꯤꯒꯤ ꯃꯆꯥ 6ꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯕꯣꯛ ꯂꯩꯔꯤꯛ ꯃꯆꯥ ꯗꯦꯕꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯂꯐꯣꯏ ꯌꯣꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯏ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯁꯨ ꯃꯕꯣꯛꯅ ꯇꯝꯕꯤꯔꯛꯏ ꯑꯍꯟ ꯑꯃ ꯊꯦꯡꯅꯍꯧꯕꯒꯤ ꯀꯥꯟꯅꯕꯗꯣ ꯀꯕꯤꯅ ꯄꯤꯕꯤꯔꯝꯃꯤ ꯃꯇꯨꯡꯗ ꯑꯄꯣꯛꯄꯤꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯍꯥꯏꯗꯤ ꯃꯃꯥ ꯑꯄꯣꯛꯄꯤꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯔꯛꯏ ꯑꯄꯣꯛꯄꯁꯨ ꯐꯨꯔꯤꯠ ꯇꯨꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯝꯂꯛꯏ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕ ꯀꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯄꯥꯔꯨꯔ ꯃꯇꯨꯡꯗ ꯊꯝꯖꯒꯦ ꯃꯍꯩꯒꯤ ꯊꯥꯛꯇꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯗ ꯗꯤꯄ꯭ꯂꯣꯃꯥꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯋꯥꯔꯤ ꯃꯆꯥ ꯏꯔꯤ ꯃꯍꯥꯛꯀꯤ ꯏꯕꯦꯝꯃ ꯈꯨꯝꯕꯣꯡ ꯃꯌꯨꯝ ꯕꯤꯝꯕꯥꯕꯇꯤ ꯗꯦꯕꯤꯒ ꯂꯨꯍꯣꯡꯂꯒ ꯋꯥꯔꯤ ꯃꯆꯥ ꯏꯕꯤ ꯍꯥꯏꯕ ꯃꯥꯁꯨ ꯁꯣꯔꯤ ꯔꯥꯏꯇꯔ ꯑꯣꯏꯕ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ 2 ꯂꯩꯔꯦ ꯑꯃꯅ ꯁꯅꯥꯊꯣꯏ ꯊꯤꯌꯥꯝ
amana Athena Thiam อันนี้สิเลยระบามาตุงดาสารจานเทียมยามนะอ่างอวยริงไงเด็กที่เขาหน้าใช้เรียงกายอีดูนะเขารักที่อ่างอวยริงไงเด็กเขาหน้าใช้เรียงเชมาเนี่ยใช้เรียงที่อ่างอีบะ state level ที่ทักตาปังทุกปัจใช้เรียงอีบะกี่ competition ดามานากายสุพังกี้ไอ้นี่มากี่พิทูรักปะกุนนะมาก็ลอยนั่นนะพวกลักปะอะดูกะมาหางนะอินิงบะคุดิ้งมักเสกุนพันนะพวกลักก็สูมาชากีmagi ining bagi will power do adu yaw draga di adu su to kiba mi kaya masu yaw bujani adu matang asida e hangna kabigi paru raba matungda aina ek hobadagina aina manipuri gi waza mo oina changbasi 1973 adu dagi hongna ai waza mo oi bagi sinpham sida changba hojai madudagi parapa loina rapa larik mayam se masayisida haibirami akoigi Rabindranath Vishwakavi Rabindranath Thakurna mahak su angang oringaidagi hongna kapita ibase magi inborn dagi loina rakpaga loina na iba hogiba masida magi imung manungna yam sobat piba mangona inspiration pibi base yamna darkar oiba magi pithorakpa gundo maduda imung manungna yethapiba su mayam ama yawdaba nate aduna mana aina ningsing lai Vishwakavi Rabindranath ki paratak lakpa matamda kaino ekhoigi chaji machana hek poklok pagi duda afang ba waibado aduna waibadu maina kavita do Vishwakavi su angang oringe chahi tare tangai ngai da mana kavita iba hoki akoi yang ngakna chahi tare tangai ngai da kavita I ri si kamai toino magi imung manung duna su phongbi ba yamna angang duda yamna thawai habibedo adumain tawdana kabi sarjan thiam su mahaki kavita ining bagi ithil se ma Vishwakavi gi parado aina ningsinglakpagi wani mahaksu adugumlaba mapokta pokhiba yamna ngalingai matamda ihan hanba saireng ni hairakpadagi amuksu tengali karaba podonse amuka hena su nungsijagi ba aina pajaningba ma su poksagi bani samaki mot oina haijarabada chahi gudingi saita academy New Delhi saita academy award ase 2006 da langpoi wari gi nungsi biglis da piki magi ihan hanbagi si saireng da oina oidraba akhoi yamna phawriba huji phawriba ai samakti paba phangjadri adu phanghanbigadore kabina aduna 1973 dagi ngachi phawbada pirakliba sahitya academy award ase langpoi wari da ihan hana phangba lai oihi aduna Assam Manipur Sahitya Parishadna lisingani nipan da certificate of honor pibi dunai kai khumnabiki Manipur Sahitya bu Assam amasung Manipur gi marakta hena khanganana ba honna bibagi damakta su certificate asipi khibani Bangladesh Manipuri literature amasung culture bu hena wang ba thakta pukhatuna saktang na ba honna riba sibu sakhang ba oina Bangladesh Manipuri Sahitya na sahi ani leiraga piba Nilima Chinha Memorial Award asi piki international gi oiba award asi phangba hanbani Japan da leiba Tatsu Shoku University da professor oiriba Nomura Susumu na lisingani Traibanda Manipurda laktuna Imphal Literature Festival da saruk yakhiba matamda Japan amasung Manipuri community anigi marakta afaba mari ama semgatnabagidamak certificate amasu yamna maman yamlaba certificate amasu piki Manipurda sport bu hena chawkhatnaba amadi football bu miyamna paktaknana khanganaba sport article mayam ama ibagi All Manipur Football Association na isingama chamapan Maudra Tareta Sports Writer of the Year piki Naharol Sahitya Premi Samiti na Phongba Wakhalgi editor oiringaida Lamabam Birmangol gi wari macha Rathajatra phongkhibagi damak New Delhi da leiba katha award
piki birmangol wari macha ase manipuri language gi oina thodok hendokpa ama oibata natana professor ayar babu na english ta handoktuna katha da piki badagi wari macha asibu phongkiba journal da katha journal asi phangkibani manipur gi player singbu miyam da hena khanghanna ba amasung makhoi gi punchi bu machak takpada media gi khuthang da article kaya irakpadagi isingama samapan drama panda tinku sport panda tinku sport writer award chu piki manipur sahitya parishad imphal na chahi ahum leiraga piba jamini sundar guha gold medal se yumling da batsingi yung ko ba sairengi lairik amada 2002 da piki manipuri sairengi topa masak se yamna phajana aikoi manipuri sairengbu hongdokhi wakhalgi editor manipur state kala academy standing committee for literature gi member council for promotion of indian language gi member north east zone cultural center dimapur gi member su oirami sarchan thiam hoji indo myanmar cultural association secretary northeast writer forum manipur gi chapter gi secretary the mother language lovers of the world manipur chapter gi secretary saklon magazine gi editor saitya thopang look ki advisor chorus repertory theatre imphal gi advisor state library planning committee gi member union of association manipur gi writer gi vice president oibiri atopa panba yaba kharadi manipurda sport ku hena chawkhanabagi damakta sport ki lamda sakhi haiba ming sijinaduna article kaya 1990 dagi 1998 dagi huji phawda iduna phong manipurda 1998 da pangthokiba 5th national games ka mari leinana phongkiba sangai diary gi editorial board ki member su oibiki manipurda pangthokpa imphal literature festival haibase mahang hawdokhiban lisingani gi jun gi 35 da thokiba thodokta laikhidraba athoba 35 gi punchi wari iduna the book of selfless sacrifice da phongki sericulture department na puthokpa film lambi sida haibasigi wari mahang iki manipur state film festival gi best critic amasung best book khanbagi jury chu kaya oiki manipur judo association gi associate vice president chu oiri hojik mahangna iba kaya bharat ki tongan ba lol kaya doktuna phongkhre panba yaba kharadi Assamese, Urdu, Bengali, Maithili, Hindi, Gujarati, Oriya, Marathi, Nepali na chingba ni Bangladesh ki Dhaka da phongba che phongsing da su mahaki saireng singda Bangladesh doktuna phongkhre tongan ba publisher kaya na phongba world poetry anthology da su mahaki saireng kaya phongkhre saite academy na phongba who's and who of Indian writers haibasida su mahaki maramda iduna phongkhre mahak bharat ki amasung bharat ki mapanda pangthokpa writers ki mifam kaya da saruk yarure panba yaba kharadi kolkata da sikkim da Odisha da Delhi da Guwahati da Uttar Pradesh da Meghalaya da Tripura da Nagaland da aduga Mumbai da Kerala da pangthokiba poetry festival kaya saruk yarure loinana New Delhi da pangthokiba Indian poetry festival Kerala da pangthokiba Kerala literature festival Imphal da pangthokiba Indo-Bangla poetry festival Guwahati da pangthokiba Asia International
literally festival na chingba kaya da saruk yarure India gi wangmada Bangladesh gi Dhaka lising ani tarani thoi da pangthokiba National Poetry Festival da su saruk yarure Sarachan thiam na hojik phawbada prithvi gi lebak mari da chatuna tongan ba thoram kaya da saruk yarure Greece ki Athens da 2000 da pangthokiba World Peace Conference Bangladesh da pangthokiba Manipur Sahitya Sammelan International Conference on Manipur literature da amasung culture da Myanmar da pangthokiba Myanmar Friendship amasung Japan da lisingani kunda pangthokiba IDIS program da saruk yarure Sarjan thiam na tongan baluk kaya da su thau purami Leilang ba journal gi assistant editor Writers Forum Imphal gi joint secretary Manipuri Sahitya Parishad Imphal gi joint secretary The Cultural Forum Manipur gi joint secretary Naharol Sahitya Premi gi asumna saireng lairik tengali ka araba podon su phongki masigi manungda mathang saireng lairik taruk phongkhre panbaya badi so sabun Africa yumling dabasingi yum tsunami mahausa amasung wangmada haribasing asini asumna ngasi phawbada punna saireng lairik taret phongkhre Langkoi wari iba ama oina su mahak maming chatli mahaki phongkhraba langkoi wari gi lairik singdi hajillakpa isingi manakta nungsibi Greece nungsibi Bangladesh ni mahakna editor oiduna phongkhiba lairik sing amasung pi Manipur amasung atai wareng mathel aikhoigi vote thadasi haibasini mahaki saireng singbu Banglada doktuna lairik oina ani phongkhre amana Sarachan thiam da Shrestha Kabita amana Nirban Chita Kabita ni English ta su handoktuna saireng gi lairik ani phongkhre amana The Waves and amana Sister and Other Poems haibasini mahakna iba saireng ise haibase Robin S ngangomna Sister haina handoktuna phongkhraba matungda Nagaland University amasung Tripura University da English ki postgraduate ki syllabus da haptuna tamba hokre loinana mahaki langkoi wari singi lairik nungsibi Greece haibase khwaidagi phajaba miyamna pamnaba ama lairik ama oiri asumna mahakna tauramba thabak mayam sina di loiba nate hena kupsinna mathang library sida aihaki akhoi miyamgi library ojariba book reading asida aihangna thamnaba honajari sina loijare haijaba nate yamna watli thijangadaba ai isamakna aduna hojik kabi Sarachan thiamgi tengali karaba podonsi hana aihangna haujarage tengali karaba podon lambi sorok thak musi mangal ama pik na ui yamna tami pukning hui tujungi khalliwa sidi aigi su podon ama thau yaudraba mulamda nungsina su hu wabagi sor mapina su mutat na kanna koni kibana dining don chonglingai mutat haningde mangal do muchi raba mangal duga tapna karai pikla khangpok lairabagi thonggi porol kangduna changlai awa pothanaba lamyai gi phamang haibase aikoina akoigi yunggi akoi yumjaugi structure ni yumjau aina nahamukso haijagre amukaso hana haijage akoigi ahanba yumsaronji akoigi maitegi yumjau haiba amase akoina adum leidana lai ngasi phawbada yamna preserve oina thambagi wadani thoidongna udre adu muja bahaduna di androda magi museum da yang phajana chadana yumjau se punga idi lairuna kadai da thamni lainthona kadai da thamni ningon kana karino phamen kana karino haibase
ꯃꯁꯩꯁꯤꯗ ꯀꯕꯤꯅ ꯄꯟꯕꯤꯔꯤꯕ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯀꯥꯡꯂꯗꯨꯅ ꯆꯪꯂꯛꯏ ꯑꯋꯥ ꯄꯣꯊꯥꯅꯕ ꯂꯝꯌꯥꯏꯒꯤ ꯐꯃꯥꯡꯗ ꯍꯥꯏꯁꯦ ꯂꯝꯌꯥꯏ ꯍꯥꯏꯗꯤ ꯂꯝꯕꯤ ꯆꯠꯄꯗꯨꯒꯤ ꯃꯌꯥꯏ ꯏꯑꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯃꯩ ꯍꯧꯐꯝꯁꯦ ꯊꯝꯃꯤ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯑꯍꯟꯒꯤ ꯇꯨꯝꯐꯝꯁꯨ ꯑꯣꯏ ꯄꯣꯊꯥꯐꯝꯁꯨ ꯑꯣꯏ ꯐꯛ ꯊꯥꯐꯝ ꯑꯃꯁꯨ ꯄꯤꯛꯅ ꯂꯩ ꯆꯥꯎꯅ ꯁꯥꯕ ꯌꯨꯝꯅ ꯆꯥꯎꯅ ꯂꯩ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥ ꯏꯄꯨꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯏ ꯇꯩꯊꯣꯛꯇꯅ ꯄꯣꯊꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯑꯗꯣ ꯋꯥꯅ ꯂꯥꯛꯏꯕ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯀꯥꯡꯗꯨꯅ ꯑꯩꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ ꯑꯋꯥ ꯄꯣꯊꯥꯅꯕ ꯂꯝꯌꯥꯏꯒꯤ ꯐꯃꯥꯡꯗ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯦ ꯂꯝꯌꯥꯏꯒꯤ ꯐꯃꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯍꯥꯏꯕꯁꯤꯒ ꯆꯥꯛꯈꯨꯝ ꯍꯥꯏꯕꯁꯤꯒ ꯑꯅꯤ ꯑꯃꯨꯛ ꯈꯦꯠꯅꯔꯤ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯜ ꯍꯦꯛ ꯐꯝꯗꯩ ꯉꯦꯛ ꯂꯥꯎꯅ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟ ꯉꯁꯥꯏꯒꯤꯗꯨ ꯄꯨꯁꯜꯂꯛꯑꯒ ꯍꯦꯛ ꯐꯝꯊꯩ ꯉꯦꯛ ꯂꯥꯎꯅ ꯐꯠ ꯃꯨꯠꯊꯠꯂꯤ ꯄꯣꯗꯣꯟꯗꯣ ꯀꯔꯤꯒꯤ ꯄꯣꯗꯣꯟꯗꯨ ꯃꯨꯠꯊꯠꯂꯤꯅꯣꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯊꯝꯅꯅꯕ ꯏꯃꯨꯡꯗꯨꯗꯗꯤ ꯃꯁꯥꯒꯤ ꯄꯣꯗꯣꯟ ꯃꯆꯥ ꯑꯃ ꯊꯥꯜꯂꯝꯒꯅꯤ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯕ ꯄꯣꯗꯣꯟꯗꯨꯗꯤ ꯈꯔ ꯆꯥꯎꯕ ꯃꯩꯔꯤ ꯆꯥꯎꯕ ꯑꯗꯨꯒ ꯀꯦꯔꯣꯁꯤꯟ ꯌꯥꯝ ꯆꯥꯕ ꯑꯗꯨꯅ ꯃꯥꯅ ꯐꯠ ꯃꯨꯠꯊꯠꯂꯤꯗꯣ ꯉꯥꯡꯂꯨꯏ ꯆꯕꯦꯡ ꯃꯨꯔꯕ ꯇꯦꯡꯒꯥꯂꯤ ꯑꯁꯤꯅ ꯃꯣꯠꯍꯜꯂꯦ ꯐꯖꯕ ꯄꯨꯝꯕ ꯊꯃꯣꯏꯗ ꯑꯁꯤꯒꯨꯝꯕ ꯑꯑꯣꯟꯕ ꯊꯥꯂꯣꯏꯗ ꯑꯁꯤꯒꯨꯝꯕ ꯊꯥꯎꯅꯒ ꯇꯥꯡꯕꯅꯦ ꯑꯩꯅ ꯄꯥꯕꯗ ꯁꯣꯏꯈꯔꯦ ꯉꯥꯛꯄꯤꯒꯅꯤ ꯊꯥꯂꯣꯏꯗ ꯑꯁꯤꯒꯨꯝꯕ ꯊꯥꯎꯅꯒ ꯇꯥꯡꯕꯅꯦ ꯊꯥꯎꯁꯨ ꯌꯥꯝ ꯇꯥꯡꯕ ꯑꯩ ꯊꯥꯎ ꯍꯥꯏꯗꯤ ꯀꯦꯔꯣꯁꯤꯟꯅꯤ ꯃꯗꯨꯗ ꯍꯥꯞꯄꯤꯕꯗꯣ ꯇꯦꯡꯒꯥꯂꯤꯅꯒ ꯀꯥꯕꯅꯦ ꯑꯃꯨꯛꯀꯁꯨ ꯆꯩꯈꯤ ꯁꯥꯊꯤꯅ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟ ꯂꯣꯏꯔꯕ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯨꯝꯗꯅ ꯂꯩꯕ ꯃꯥ ꯄꯣꯗꯣꯟꯗꯨꯒꯤ ꯃꯄꯥꯟ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯎꯔꯣꯏꯗꯣꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯩꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯩꯔꯦꯡꯁꯤ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯃꯊꯪ ꯍꯧꯖꯤꯛ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯃꯊꯪꯒꯤ ꯁꯩꯔꯦꯡ ꯇꯦꯡꯒꯥꯂꯤ ꯁꯤꯅ ꯇꯦꯡꯒꯥꯂꯤ ꯈꯛꯇꯒꯤ ꯃꯣꯠꯈ꯭ꯔꯕ ꯅꯝꯊꯤꯈ꯭ꯔꯕ ꯁꯥꯊꯤꯈ꯭ꯔꯕ ꯀꯩꯊꯦꯜꯁꯤꯗ ꯂꯩꯅ ꯀꯥꯔꯛꯏ ꯇꯦꯡꯒꯥꯂꯤ ꯃꯔꯤ ꯀꯩꯊꯦꯜ ꯄꯣꯂꯛꯀꯤ ꯁꯪꯁꯥꯡ ꯄꯔꯦꯡꯁꯤꯡꯗꯨꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃ ꯅꯥꯀꯟꯗ ꯇꯣꯞꯅ ꯃꯊꯟꯇ ꯄꯤꯛꯂꯕ ꯄꯣꯗꯣꯟꯒ ꯂꯣꯏꯅꯅ ꯌꯣꯟꯅꯅꯕ ꯍꯣꯠꯅꯖꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯅꯨꯡꯁꯤꯠꯅ ꯍꯨ ꯍꯨꯝꯂꯛꯄꯗ ꯄꯣꯗꯣꯟꯒꯤ ꯇꯦꯡꯒꯥꯂꯤꯅ ꯁꯠ ꯊꯦꯡꯖꯤꯟꯈꯤ ꯁꯠ ꯇꯩꯁꯤꯟꯈꯤ ꯁꯨꯠ ꯗꯥꯏ ꯇꯧꯔꯕ ꯃꯁꯥ ꯅꯥꯜꯂꯕ ꯑꯣꯐꯤꯁꯥꯔꯒꯤ ꯐꯨꯔꯤꯠ ꯃꯔꯣꯜ ꯂꯛꯇꯨꯗ ꯁꯥꯎꯅꯤꯡꯕꯅ ꯆꯩꯅꯤꯡꯕꯅ ꯄꯣꯗꯣꯟꯗꯨꯗ ꯆꯩꯔꯛꯏ ꯏꯁ ꯇꯦꯡꯒꯥꯂꯤꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯉꯁꯥꯏ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯇꯦꯡꯒꯥꯂꯤꯗꯨꯒꯤ ꯃꯨꯕꯗꯨꯗꯪ ꯈꯟꯕ ꯑꯗꯨꯒ ꯃꯥꯅ ꯂꯩꯒꯗꯣꯔꯤꯕ ꯄꯣꯠꯇꯨꯗꯤ ꯇꯦꯡꯒꯥꯂꯤꯗꯨꯕꯨ ꯊꯥꯜꯂꯤꯕ ꯇꯦꯡꯒꯥꯂꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯣꯗꯣꯟꯗꯨ ꯊꯥꯜꯂꯤꯕ ꯏꯃꯥꯗꯨꯗꯒꯤ ꯃꯥꯅ ꯌꯣꯟꯖꯔꯤꯕ ꯄꯣꯠꯇꯣ ꯄꯨꯔꯀꯥꯟꯗ ꯃꯥ ꯆꯔꯥ ꯅꯣꯡꯈꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯤꯗ ꯈꯤꯇꯪ ꯇꯩꯈꯤ ꯍꯥꯏꯗꯅ ꯃꯥꯅ ꯇꯦꯡꯒꯥꯂꯤꯁꯤꯗ ꯆꯩꯕꯤꯔꯝꯕꯗꯣ ꯑꯗꯒꯤꯗꯤ ꯄꯣꯗꯣꯟ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯩꯔꯦꯡ ꯑꯃꯃꯨꯛ ꯂꯩꯖꯔꯦ ꯁꯤꯖꯤꯟꯅꯧ ꯑꯩꯗꯤ ꯃꯤꯅꯥꯏꯒꯨꯝ ꯆꯩꯌꯨ ꯊꯤꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯂꯩꯖꯗ꯭ꯔꯕ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯇꯅ ꯂꯝꯖꯤꯡꯕꯤꯒꯦ ꯅꯪꯒꯤ ꯋꯥꯔꯕ ꯂꯝꯕꯤ ꯋꯥꯔꯧ ꯍꯩꯕ ꯑꯩꯗꯤ ꯅꯠꯇꯦ ꯋꯥꯀꯠꯀꯗꯕꯁꯨ ꯅꯠꯇꯦ ꯅꯪꯇꯒꯤ ꯃꯥꯇꯒꯤ ꯂꯝꯕꯤ ꯂꯝꯖꯤꯡꯕꯤꯔꯝꯂꯒ ꯇꯥꯛꯄꯤꯔꯝꯂꯒ ꯑꯩꯕꯨ ꯆꯩꯈꯤꯕꯗꯣ ꯊꯤꯅ ꯂꯪꯅꯈꯤꯕꯗꯣ ꯑꯉꯥꯡꯅ ꯐꯥꯎꯕ ꯁꯤꯃꯛꯅ ꯅꯨꯡꯉꯥꯏꯕ ꯁꯛꯆꯒꯦ ꯁꯤꯃꯛꯅ ꯅꯨꯡꯉꯥꯏꯕ ꯁꯛꯆꯔꯦ ꯄꯣꯗꯣꯟ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯣꯗꯣꯟ ꯑꯣꯏꯅ ꯂꯝꯖꯤꯡꯕꯤꯈꯤꯒꯦ ꯄꯣꯗꯣꯟ ꯑꯩꯕꯨ ꯆꯩꯕꯤꯈꯣ ꯑꯁꯨꯝꯅ ꯁꯩꯔꯦꯡꯁꯤ ꯀꯕꯤꯅ ꯏꯕꯤꯔꯝꯃꯤ ꯄꯣꯗꯣꯟ ꯍꯥꯏꯕ ꯑꯃ ꯇꯦꯡꯒꯥꯂꯤ ꯍꯥꯏꯕ ꯑꯃ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟ ꯍꯥꯏꯕ ꯑꯃ ꯁꯤꯗꯁꯨ ꯑꯩꯅ ꯑꯃ ꯅꯤꯡꯁꯤꯡꯖꯔꯛꯏ ꯕꯤꯁ꯭ꯋꯀꯕꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯅ ꯃꯥꯒꯤ ꯒꯤꯇꯥꯟꯖꯂꯤꯒꯤ ꯂꯣꯏꯔꯛꯄꯗ
ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅ ꯉꯥꯜꯂꯝꯕꯗꯒꯤ ꯃꯝꯊꯔꯛꯈꯤꯕꯗ ꯃꯥꯒꯤ ꯃꯩꯉꯥꯟꯁꯤ ꯀꯅꯥꯅ ꯂꯧꯍꯧꯒꯅꯤꯅ ꯍꯥꯏꯔꯒ ꯖꯒꯠꯇ ꯂꯩꯔꯤꯕ ꯃꯤ ꯃꯤ ꯁꯥ ꯖꯤꯕ ꯂꯥꯏ ꯀꯅꯥꯝꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯀꯥꯟꯗ ꯀꯦꯒꯥꯡꯒꯤ ꯊꯥꯡꯃꯩꯅ ꯂꯧꯍꯧꯔꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯆꯈꯤꯕꯗꯣ ꯑꯗꯨ ꯁꯩꯔꯦꯡꯁꯤꯗ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯔꯛꯏ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯏꯝꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯈꯟꯕꯤꯕ ꯄꯣꯏꯝ ꯑꯁꯤ ꯄꯥꯊꯣꯔꯛꯄꯗ ꯄꯣꯏꯝ ꯑꯁꯤ ꯒꯤ ꯋꯥꯔꯗꯁ ꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯏꯃꯥꯅ ꯄꯥꯔꯤꯉꯩꯁꯤꯗ ꯇꯦꯡꯒꯥꯂꯤ ꯀꯥꯔꯕ ꯄꯣꯗꯣꯟ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯦꯡꯒꯥꯂꯤ ꯑꯗꯒꯤ ꯃꯊꯪꯗ ꯄꯣꯗꯣꯟ ꯑꯁꯤ ꯄꯥꯕꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯩꯅ ꯑꯕꯣꯛ ꯑꯩꯅ ꯀꯧꯖꯕ ꯑꯗꯨꯒ ꯑꯩꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯕꯣꯛ ꯑꯩꯅ ꯀꯧꯖꯔꯛꯏ ꯃꯥꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦ ꯏꯃꯥꯅ ꯄꯣꯗꯣꯟꯒꯤ ꯁꯤ ꯄꯥꯕꯤꯔꯛꯄꯗ ꯑꯩꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯕꯣꯛꯀ ꯂꯦꯟꯃꯤꯟꯅꯈꯤꯕ ꯃꯇꯝ ꯑꯗꯒꯤ ꯑꯕꯣꯛꯀꯤ ꯃꯥꯒꯤ ꯆꯥꯛꯁꯪꯗ ꯄꯣꯗꯣꯟ ꯊꯥꯜꯂꯒ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯃꯤꯟꯅꯈꯤꯕ ꯑꯗꯨꯁꯨ ꯁꯤꯡꯅ ꯊꯣꯡꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯄꯣꯗꯣꯟ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯣꯗꯣꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯑꯅꯧꯕ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯅꯗꯤ ꯄꯣꯗꯣꯟꯁꯤ ꯎꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯄꯣꯏꯟꯁꯤꯗ ꯔꯦꯐꯔꯦꯟꯁ ꯇꯧꯕꯤꯈꯤꯕ ꯈꯥꯡꯄꯣꯛ ꯂꯥꯏꯔꯕꯒꯤ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯕ ꯋꯥꯔꯗ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯋꯥꯔꯗ ꯈꯥꯡꯄꯣꯛ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯔꯦꯒꯨꯂꯔꯂꯤ ꯁꯤꯖꯤꯟꯅꯗꯕ ꯋꯥꯔꯗꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯇꯦꯡꯒꯥꯂꯤꯒꯤ ꯗ ꯔꯦꯐꯔꯦꯟꯁ ꯇꯧꯔꯒ ꯉꯁꯥꯏ ꯀꯩꯊꯦꯜ ꯀꯥꯕꯒꯤ ꯏꯟꯁꯤꯗꯦꯟꯠꯇꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯂꯥꯁꯀꯤꯗ ꯈꯔ ꯊꯃꯣꯏ ꯁꯣꯛꯅ ꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯋꯥꯔꯗꯁ ꯂꯥꯏꯛ ꯃꯤꯅꯥꯏ ꯑꯗꯒꯤ ꯊꯤꯅ ꯆꯩꯕ ꯂꯛꯅꯈꯤꯕ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯔꯗꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯁꯤ ꯑꯦꯟꯍꯥꯟꯁ ꯇꯧꯏ ꯍꯥꯏꯅ ꯈꯟꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯔ ꯈꯟꯒꯠꯆꯔꯒ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯇꯪ ꯑꯍꯣꯏ ꯌꯥꯅꯤ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯒꯤ ꯑꯃ ꯄꯥꯒꯗꯕ ꯑꯃꯈꯛ ꯃꯣꯅꯤꯀꯥꯅ ꯄꯥꯒꯗꯕ ꯑꯃ ꯑꯗꯨ ꯄꯥꯍꯧꯔꯁꯤꯔꯥ ꯅꯩꯅꯗ꯭ꯔꯤꯉꯩꯗ ꯏꯪꯂꯤꯁꯀꯤ ꯑꯗꯨ ꯑꯍꯣꯏ ꯑꯍꯣꯏ ꯏꯃꯥꯗꯨ ꯑꯩꯅ ꯃꯀꯣꯛꯇ ꯄꯥꯈ꯭ꯔꯦ ꯑꯣ ꯄꯥꯈ꯭ꯔꯦ ꯑꯣ ꯁꯣꯔꯤ ꯋꯥꯠꯂꯝꯃꯕꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯅ ꯊꯥꯕꯤꯔꯛꯇꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯣꯏꯠꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯔꯜꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯛ ꯄꯣꯏꯠꯁꯤꯅ ꯏꯔꯛꯏꯕ ꯉꯁꯥꯏꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯄꯣꯏꯠꯁꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯅꯤꯀꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯔꯆꯥꯟ ꯊꯤꯌꯥꯝꯁꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯅꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦलिꯇꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯛꯁꯤꯗꯤ ꯄꯣꯏꯝ ꯑꯗꯒꯤ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯃꯤꯡ ꯂꯩꯕ ꯑꯗꯒꯤ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯁꯤ ꯎꯕꯗ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯀ꯭ꯂꯥꯁꯁꯤ ꯂꯧꯖꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯆꯤꯆꯦ ꯑꯩꯅ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕꯅ ꯁꯤꯅꯤ 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 ꯍꯥꯏꯕꯁꯦ ꯑꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕꯁꯤꯅ ꯑꯩꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ 24 hours ꯀꯃꯥꯏꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯏ ꯚꯦꯔꯤ ꯑꯦꯐꯦꯛꯇꯤꯚꯂꯤ ꯑꯦꯟड ꯑꯦꯐꯤꯁꯤꯌꯦꯟꯠꯂꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯄꯣꯏꯠ ꯁꯔꯆꯥꯟ ꯊꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯂꯝꯗꯨꯗ
ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯒꯤ ꯋꯥꯔꯜꯁꯤ ꯐꯖꯅ ꯁꯥꯒꯠꯂꯀꯥꯟꯗ ꯄꯣꯏꯟ ꯀꯌꯥ ꯄꯨꯊꯣꯛꯈ꯭ꯔꯦ ꯋꯥꯔꯦꯡ ꯀꯌꯥ ꯄꯨꯊꯣꯛꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯀꯌꯥ ꯐꯣꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯤ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯐꯪꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯄꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯕꯅꯦꯁꯔꯤ ꯗꯦꯕꯤ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯑꯃꯁꯨꯡ ꯏꯆꯦꯕꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯔꯤꯐ ꯑꯔꯤꯕꯝꯅ ꯆꯦꯆꯦ ꯑꯃꯗꯤ ꯃꯃꯥ ꯈꯨꯔꯨꯝꯖꯔꯤ ꯕꯦꯝꯆꯥ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ finding the voice we are from Delhi ꯂꯣꯡꯖꯝ ꯀꯦꯕ ꯈꯨꯔꯨꯝꯖꯔꯤ ꯅꯦꯅꯦ ꯏꯆꯦ ꯃꯣꯅꯤꯀꯥ ꯊꯥꯡꯖ ꯄꯨꯡ 6 ꯇꯥꯕ ꯋꯦꯠ ꯇꯧꯕ ꯋꯥꯏ ꯀꯣꯛꯁ ꯕꯖꯥꯔ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯈ꯭ꯔꯤꯕ ꯀꯃꯦꯟ ꯃꯔꯤꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ ꯚ꯭ꯌꯨꯋꯔꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯑꯗꯨ ꯀꯃꯦꯟ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯣ ꯑꯞ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯦꯟꯒꯦꯖꯤꯡ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯑꯔꯤꯐ ꯑꯔꯤꯕꯝꯅ ꯏꯃꯥ ꯃꯤ ꯑꯃ ꯂꯩꯇꯔꯒ ꯄꯣꯠꯂꯣꯏꯒꯦ ꯄꯥꯎ ꯂꯧꯊꯣꯛꯎꯔ ꯒ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯏ ꯑꯩ ꯄꯥꯕꯁꯦ ꯈꯔ ꯊꯣꯛꯆꯗ꯭ꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯟꯅꯁꯨ ꯇꯧꯕ꯭ꯔꯥ ꯍꯜꯂꯣ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯔꯤꯝꯅ ꯍꯪꯗꯣꯔꯤꯕ ꯋꯥꯗꯣ ꯑꯩ ꯑꯗꯨꯝ ꯈꯨꯝꯃꯛꯑꯒꯦ ꯌꯥꯅꯤ ꯃꯥꯒꯤꯗꯨ ꯁꯥꯖꯜꯂꯒ ꯑꯩꯅ ꯈꯪꯉꯦ ꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯍꯪꯉꯛꯄꯅꯦ ꯃꯤ ꯑꯃꯈꯛ ꯃꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯗ ꯃꯤ ꯑꯃꯁꯦ ꯂꯩꯇ꯭ꯔꯦꯅꯅꯦ ꯂꯣꯏꯅꯃꯛ ꯃꯊꯧ ꯃꯉꯝ ꯄꯥꯡꯒꯦꯅ ꯇꯧꯔꯒ ꯍꯤꯡꯒꯠꯂꯛꯄ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤꯗꯨ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯄꯥꯕꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯃꯥꯅ ꯀꯩꯅꯣꯝ ꯍꯪꯅꯤꯡꯉꯒꯗꯤ ꯃꯥꯏ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯅ ꯑꯔꯤꯃꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤꯁꯤꯡꯅ ꯏꯕꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯗꯥꯛꯇꯔ ꯀꯃꯜꯅ ꯃꯥꯒꯤ ꯃꯥꯙꯕꯤꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯔꯩꯒꯤ ꯃꯄꯥꯁꯤꯅ ꯂꯪꯐꯩꯗ ꯋꯥꯅ ꯃꯇꯝꯗꯨ ꯌꯥꯝ ꯋꯥꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯃꯇꯝꯗꯨꯗ ꯃꯃꯥꯒ ꯃꯆꯥꯒꯁꯦ ꯊꯅꯝꯃꯒ ꯃꯥꯅ ꯂꯂꯣꯟꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯉꯥꯎ ꯂꯩꯔꯝꯃꯕ ꯑꯗꯨꯒ ꯎꯔꯤꯔꯩꯁꯤꯁꯨ ꯅꯣꯕꯦꯜꯕꯨꯗꯤ ꯅꯣꯕꯦꯜꯅꯤꯀꯣ ꯗꯥꯛꯇꯔ ꯀꯃꯜꯅ ꯌꯦꯛꯑꯝꯃꯤꯗꯣ ꯅꯣꯕꯦꯜ ꯗꯦꯠ ꯃꯤꯟꯁ ꯁꯃꯥꯖꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯔ ꯍꯥꯞꯆꯜꯂꯀꯥꯟꯗ ꯃꯥꯅ ꯅꯣꯕꯦꯜ ꯑꯣꯏꯅ ꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯎꯔꯤꯔꯩꯒꯤ ꯃꯃꯥꯁꯦ ꯃꯥꯏ ꯃꯄꯥꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯁꯤꯅ ꯃꯄꯥꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯁ ꯅꯪ ꯀꯅꯥꯅꯣ ꯖꯣꯝꯔꯥꯖꯔꯥ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯦꯕ ꯃꯥ ꯂꯩꯔꯔꯣꯏꯗꯣꯏꯕ ꯃꯇꯥꯡꯗꯨꯗ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯚꯨꯕꯣꯟꯒꯤ ꯀꯥꯡꯕꯨꯅ ꯐꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯌꯥꯝ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯎꯠꯂꯦ ꯑꯗꯨꯒꯤ ꯁꯤꯟꯗꯨꯗ ꯑꯗꯩꯗꯨꯗ ꯃꯥꯒꯤ ꯃꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯩꯅೋ ꯕꯦꯠꯁꯤꯗ ꯑꯩꯗꯤ ꯍꯥꯠꯂꯒꯦꯅ ꯃꯥꯁꯤꯅ ꯃꯃꯥꯁꯤ ꯄꯣꯠꯂꯣꯏꯔꯝꯃꯒꯦꯅ ꯆꯤꯇꯥꯁꯤꯗ ꯍꯥꯞꯀꯠꯂꯒ ꯊꯅꯝꯃꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯅ ꯕꯦꯠꯁꯦ ꯍꯥꯠꯇꯣꯛꯑꯀꯥꯟꯗ ꯃꯥ ꯂꯣꯠꯇ ꯌꯥꯗꯕꯅꯤ나 ꯃꯥ ꯂꯣꯠꯂꯦꯗꯅ ꯐꯥꯔꯗꯣꯏꯅꯤꯅ ꯑꯗꯒꯤꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯗꯅ ꯌꯥꯝ ꯊꯥꯖꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯗꯥꯛꯇꯔꯅ ꯍꯥꯏꯕꯗꯗꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯒꯗꯤ ꯗꯥꯛꯇꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯏꯕ ꯃꯥꯏꯕꯤꯕꯨ ꯍꯨꯜꯂꯨꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯃꯩꯇꯩꯒꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯦ ꯗꯣꯛꯇꯔꯅ ꯍꯦꯛ ꯃꯥꯅ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯍꯤꯡꯒꯠꯂꯛꯄ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯁꯦ
ꯆꯠꯂꯝꯗꯥꯏ ꯃꯇꯝꯁꯤ ꯌꯧꯔꯀꯥꯟꯗ ꯑꯟꯀꯟꯁꯤꯌꯁ ꯃꯥꯏꯟ ꯑꯃꯗꯤ ꯂꯥꯛꯄꯅꯦꯕ ꯃꯁꯤ ꯑꯩꯁꯨ ꯈꯔ ꯃꯥꯙꯕꯤꯗꯨ ꯄꯥꯔꯨꯕꯗꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯩꯒꯤ ꯏꯃꯥꯁꯛꯅ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯇꯨ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯃꯥꯏꯕꯅ ꯄꯥꯏꯕ ꯃꯤꯍꯨꯟꯗꯣ ꯑꯩ ꯄꯥꯏꯔꯒ ꯌꯦꯡꯉꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯤꯡꯅ ꯃꯩ ꯊꯥꯔꯝꯃꯗꯤ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯋꯥꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯑꯗꯨꯅ ꯑꯔꯤꯞꯇ ꯑꯣꯏꯅ ꯈꯨꯝꯖꯒꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯑꯃꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯀꯌꯥꯝ ꯑꯣꯏꯒꯦꯁꯦ ꯔꯥꯖꯦꯟ ꯀꯕꯤꯔꯥꯖꯅ ꯃꯥꯅ ꯃꯌꯨꯝꯗ ꯑꯣꯟ ꯗ ꯋꯦ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯆꯤꯇꯥꯒꯤ ꯃꯊꯛꯁꯤꯗꯅꯦ ꯃꯥꯗꯤ ꯃꯩꯗꯨ ꯈꯔ ꯆꯨꯔꯝꯃꯒ ꯃꯤꯗꯣ ꯍꯥꯠꯄ ꯆꯠꯂꯤꯅꯦꯕ ꯍꯥꯠꯄꯒꯤ ꯀꯩꯅꯣ ꯁꯤꯟꯗꯨ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯃꯤꯁꯛ ꯈꯪꯗꯅ ꯂꯩꯇ꯭ꯔꯦꯅ ꯃꯥꯗꯤ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯃꯩꯁꯤꯅ ꯈꯤꯇꯪ ꯆꯥꯈꯠꯂꯛꯄꯁꯤꯗ ꯃꯁꯥꯁꯦ lumbu ꯁꯥꯕꯗꯨꯗ ꯃꯥꯗꯤ ꯄꯤꯌꯣꯔ ꯀꯩꯅꯣ ꯁꯤꯕ ꯅꯠꯇꯕꯅꯤꯅ ꯃꯥꯁꯦ ꯂꯦꯡꯉꯦꯕꯀꯣ ꯂꯦꯡꯕꯁꯤꯗ ꯗꯥꯛꯇꯔ ꯑꯃꯅ ꯑꯅꯥꯕꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯃꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯗꯥꯛꯇꯔ ꯀꯃꯜꯅ ꯎꯠꯂꯤꯅꯤꯀꯣ ꯃꯥꯏ ꯁꯤꯟꯗꯨꯗ ꯑꯗ ꯃꯥꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯔꯥꯖꯦꯟ ꯀꯕꯤꯔꯥꯁꯦ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯅꯅꯦ ꯀꯅꯥꯅꯣ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯃꯩꯁꯨ ꯆꯥꯛꯇꯦꯅꯦ ꯌꯦꯡꯀꯥꯟꯗ ꯂꯦꯡꯂꯤ ꯁꯨꯝ ꯎꯏꯌꯦꯕ ꯑꯗꯣ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯑꯣꯏꯔꯗꯤ ꯀꯤꯔꯒ ꯌꯨꯝꯗ ꯆꯦꯜꯂꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯅꯣꯕꯦꯜ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯨꯝꯃ ꯄꯨꯗꯣꯏꯅꯤꯀꯣ ꯑꯗꯩꯗꯨꯅ ꯃꯥꯅ ꯄꯨꯔꯥ ꯆꯪꯉꯒꯅꯦ ꯅꯨꯄꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯏ ꯃꯤꯍꯨꯟꯁꯤ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯨꯄꯤꯁꯦ ꯆꯤꯇꯥꯗꯩ ꯂꯧꯊꯔꯛꯑꯒ ꯄꯣꯔꯒ ꯃꯌꯨꯝꯗ ꯄꯣꯔꯛꯑꯒ ꯑꯅꯥꯕꯁꯦ ꯐꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯅꯨꯄꯥ ꯑꯃ ꯂꯝꯕꯣꯏꯔꯅꯤ ꯑꯗꯨꯒꯅ ꯑꯩꯗꯤ ꯂꯝꯕꯣꯏꯕꯤꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯈꯪꯍꯧꯕ ꯃꯤꯅꯦ ꯑꯉꯥꯡꯗꯤ ꯌꯥꯝ ꯈꯔ ꯑꯣꯏꯔꯤ ꯃꯥꯁꯦ ꯂꯝꯕꯣꯏꯔꯅꯤ ꯀꯥꯏꯅ ꯂꯣꯏ ꯂꯝꯕꯣꯏꯗꯅ ꯄꯨꯡꯁꯥꯡꯒ ꯂꯣꯏ ꯌꯩꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯁꯨꯃꯥꯡ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯡꯗ ꯈꯥꯡꯉꯦꯝꯐꯝ ꯍꯥꯏꯅ ꯑꯗꯩꯗꯨꯗ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯊꯧ ꯃꯉꯝ ꯈꯔ ꯂꯩꯌꯦꯕ ꯃꯗꯨ ꯃꯥꯁꯦ ꯍꯤꯡꯒꯠꯂꯛꯄ ꯍꯥꯏꯗꯤ ꯐꯝꯗꯅꯒ ꯇꯧꯕ ꯅꯠꯇꯦ ꯃꯥ ꯂꯦꯡꯉꯛꯑꯗꯤ ꯍꯤꯡꯉꯦꯗꯅ ꯃꯤꯁꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯣꯏ ꯇꯣꯛꯑꯀꯥꯟꯗ ꯂꯥꯏꯒꯤ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯃꯥꯏ ꯃꯌꯨꯝꯗ ꯍꯤꯡꯉꯒ ꯂꯩꯔꯝꯕꯁꯦ ꯁꯤꯕꯒꯤ ꯏꯚꯦꯟꯇꯨꯃꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯤꯡꯉꯒꯅꯦ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯋꯥ ꯉꯥꯡꯕꯗꯨ ꯐꯥꯎꯗꯤ ꯑꯩ ꯎꯍꯧꯋꯤ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯕꯨ ꯉꯁꯥꯏ ꯍꯤꯡꯒꯠꯂꯛꯏꯕꯗꯣ ꯀꯩꯗꯧꯕꯒꯤꯅꯣꯅ ꯍꯪꯕꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯔꯣꯏ ꯌꯦꯡꯉꯤꯕ ꯃꯤꯗꯨꯅꯅꯦ ꯌꯥꯝꯅ ꯀꯩꯅꯣ ꯈꯤꯇꯪ ꯀꯨꯞꯊꯅ ꯌꯦꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯁ ꯃꯣꯃꯦꯟꯁꯤꯗꯗꯤ ꯌꯥꯝ ꯀꯨꯞꯊꯅ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯆꯨꯝꯃꯤ ꯑꯔꯤꯞ ꯊꯋꯥꯏ ꯌꯥꯝ ꯁꯣꯛꯄꯅꯤ ꯉꯁꯥꯏꯒꯤ ꯃꯤꯗꯨ ꯍꯤꯡꯒꯠꯂꯛꯄꯗ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤꯗꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯕꯩꯇ ꯍꯥꯏꯅ ꯑꯃ ꯂꯩ ꯕꯩꯇꯁꯦ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅ ꯗꯥꯛꯇꯔꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯥꯏ ꯃꯊꯧ ꯃꯉꯝꯒꯤꯅꯦ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯃ ꯆꯪꯕꯅꯤꯅꯅꯦ ꯂꯩꯇ꯭ꯔꯕ ꯃꯤꯗꯣ ꯕꯩꯇꯁꯤꯅꯅꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯣ ꯕꯩꯇꯁꯤꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯗꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯥꯔꯟ ꯃꯗꯨꯗ ꯂꯩꯅꯔꯤꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯈꯨꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩ ꯑꯃꯨꯛꯇꯪꯒ ꯄꯥꯖꯔꯛꯀꯦ ꯀꯃꯦꯟꯁꯦ ꯏꯃꯥ ꯃꯤ ꯑꯃ ꯂꯩꯇꯔꯦ ꯅ ꯄꯣꯂꯣꯏꯕꯒꯤ ꯄꯥꯎ ꯂꯥꯎꯊꯣꯛꯎꯔꯒ ꯑꯃꯨꯛ ꯏꯟꯈꯠꯂꯛꯑꯦꯅ ꯇꯧꯔꯤꯁꯤ ꯍꯥꯟꯅꯁꯨ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯏꯃꯥ ꯍꯥꯏꯅ ꯍꯪꯉꯛꯄꯅꯤ ꯃꯁꯤꯗ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯅ ꯅꯣꯛꯆꯔꯤꯁꯤ ꯀꯩꯁꯨ ꯃꯤ ꯂꯩꯈꯤꯗꯕꯗꯨꯒꯤ ꯑꯋꯥꯕꯗꯨꯗ ꯀꯔꯦꯝꯅꯖꯕ ꯅꯠꯆꯗꯦ ꯑꯩꯅ ꯅꯣꯛꯆꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯍꯤꯡꯒꯠꯂꯛꯑꯒ ꯑꯗꯒꯤ ꯏꯃꯥꯅ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯅꯣꯕꯦꯜꯒꯤꯗ ꯏꯟꯁꯇꯦꯟꯁ ꯄꯨꯊꯣꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯅ ꯅꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯑꯩꯅꯁꯨ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯒ ꯌꯥꯝꯅ ꯍꯥꯊꯨ ꯃꯤꯁꯦ ꯍꯦꯛ ꯄꯨꯊꯣꯛꯑꯒ ꯃꯥꯡꯒꯣꯟꯗꯒ ꯁꯨꯃꯥꯡꯗꯒ ꯑꯩꯈꯣꯏ ꯔꯤꯆꯨꯋꯦꯜꯒꯤ ꯄꯨꯊꯣꯛꯑꯒ ꯒ꯭ꯋꯥꯏ ꯇꯧꯔꯒ ꯇꯧꯕꯁꯤꯁꯨ खितांग थुमनब्रा हायना खाली अदुगा यामना फजबा क्वेश्चननी आरिफना हंबिरइसी हंबिरकपगी थगच्चरी मथंगदा लोखच्चरी कमेंट निकोलसन आर्केना मिस यू चेचे एंड आइकाबोक एना हाइबिरई निकोलसन से यामना नुंसिबाईगी इपुआना अखोइगी लेकाइदा lay haina aina yamna chawthokjana sidagi wishes pizari Nikolson aishu yamna nungaijay Nikolson aina yamna luna tawba
ꯑꯩꯒ ꯄꯨꯛꯅ ꯍꯥꯏꯕ ꯏꯟꯕ ꯅꯦꯀꯣꯁꯟꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯤꯅꯥ ꯀꯨꯃꯥꯔꯤ ꯌꯦꯡꯈꯣꯝꯅ ꯏꯕꯤꯔꯛꯏ ꯑꯩꯒꯤ ꯑꯣꯖꯥ ꯅꯨꯡꯁꯤꯕꯤ ꯉꯁꯤ ꯄꯥꯕꯤꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯣꯃꯦꯁ ꯁꯤꯡ ꯍꯤꯗꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯕꯥꯕꯤ ꯁꯣꯔꯥꯏꯁꯝꯅ ꯑꯣꯖꯥ ꯁꯔꯠꯆꯥꯟꯊꯤꯌꯥꯝꯒꯤ ꯑꯔꯤꯕ ꯃꯔꯨꯗꯒꯤ ꯍꯥꯏꯕ ꯁꯩꯔꯦꯡꯗꯨ ꯇꯥꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯁꯩꯔꯦꯡꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜꯗꯨꯁꯨ ꯏꯃꯥꯅ ꯈꯔ ꯄꯥꯎꯗꯝꯕꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯩꯍꯥꯛ ꯀꯕꯤ ꯁꯔꯆꯥꯟ ꯊꯤꯌꯥꯝꯗꯒꯤ ꯑꯩꯍꯥꯛꯅ ꯑꯔꯤꯕ ꯃꯔꯨ ꯍꯥꯏꯕ ꯁꯩꯔꯦꯡꯁꯦ ꯀꯕꯤꯅ ꯊꯥꯕꯤꯔꯛꯄꯗꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯣ ꯑꯩꯍꯥꯛ ꯍꯪꯖꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛ ꯄꯥꯊꯣꯛꯅꯕ ꯍꯌꯦꯡꯃꯨꯛꯀꯤ ꯊꯥꯡꯖꯗꯗꯤ ꯈꯔ ꯈꯤꯇꯪ ꯊꯨꯃꯟꯒꯅꯤ ꯑꯗꯣ ꯑꯩ ꯉꯥꯏꯕꯤꯌꯨ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯨ ꯐꯪꯗꯕ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯦ ꯐꯪꯉꯒ ꯍꯧꯖꯤꯛꯁꯤꯗ ꯐꯪꯗ꯭ꯔꯒꯁꯨ ꯑꯏꯕ ꯑꯗꯨ ꯀꯕꯤꯅ ꯌꯥꯝꯅ ꯍꯥꯏꯖꯕꯗ ꯌꯥꯝꯅ ꯇꯥꯕꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯥꯏꯗꯨꯅ ꯌꯦꯡꯖꯒꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯒꯤ ꯃꯊꯪꯗ ꯇꯤꯅꯤꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯔꯤꯁꯤ ꯉꯥꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯅ खितंग थेंखिबदा करम कांदा हौदोइनो हाइना हंबिरकपसु यावी हाइना इबिरई मसिदा अखोइगी प्रोग्राम असि अइगिना पुंग अयुक्की पुंग निपान अदुगा इंडिया टाइम इमागिना Saturday 5:30 p.m. दा सिंजबनी अखोइना इमा इबानीना technical difficulty ꯂꯩꯕ ꯀꯥꯟꯗ ꯈꯤꯇꯪ ꯊꯦꯡꯈꯤꯕꯁꯨ ꯌꯥꯎꯏ ꯃꯁꯤꯗ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯩꯈꯣꯏꯅ ꯇꯧꯖꯕꯗꯤ 5:30 p.m. ꯏꯟꯗꯤꯌꯥ ꯇꯥꯏꯝꯗ ꯑꯩꯈꯣꯏ ꯎꯅꯅꯕ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯁꯤꯟꯖꯕꯅꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯤꯗ ꯎꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯃꯦꯟꯠ ꯑꯁꯤ ꯑꯩ ꯄꯥꯕ ꯑꯩꯒꯤ ꯑꯦꯞꯁꯤꯗ ꯊꯣꯛꯆꯗ꯭ꯔꯦ ꯃꯊꯪꯒꯤ ꯀꯃꯦꯟꯠ ꯑꯁꯤꯅ ꯁꯔꯠꯆꯥꯟꯊꯤꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠ ꯃꯁꯥꯃꯛꯅ ꯏꯕꯤꯔꯛꯏ ꯏꯆꯦꯃ ꯑꯃꯁꯨꯡ ꯃꯣꯅꯤꯀꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯦꯡꯕꯤꯔꯛꯑꯒ ꯃꯌꯥꯝꯗ ꯑꯣꯟ ꯚꯣꯏꯁꯇ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯣꯝꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯈꯪꯖꯅꯤꯡꯉꯤ ꯇꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝꯒ ꯉꯥꯏꯗꯅ ꯂꯩꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠꯀꯤ ꯐꯣꯇꯣ ꯑꯝꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯄꯣꯏꯝ ꯑꯁꯤ ꯄꯥꯕꯒꯤ ꯊꯥꯒꯠꯄ ꯑꯣꯏꯅ ꯂꯚ ꯑꯦꯟ ꯂꯥꯏꯛꯇꯣ ꯑꯃꯨꯛꯇ ꯈꯨꯕꯤꯗꯨ ꯄꯨꯊꯣꯛꯄꯤꯔꯒ ꯑꯃꯨꯛꯇ ꯅꯝꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯊꯥꯒꯠꯄ ꯎꯠꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯛꯎ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯔꯜꯁꯤꯗ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯕꯒꯤ ꯑꯩ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏꯁꯦ ꯗꯤꯂꯦ ꯈꯤꯇꯪ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯃꯇꯪ ꯅꯝꯕꯤꯔꯛꯎ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠꯀꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯏꯕ
thank you so much ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯏꯕꯤꯗꯅ ꯋꯥꯔꯜꯒꯤ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯒ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯌꯥꯎꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯒꯤꯐꯠ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯔꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ Thank you so much ꯑꯩꯈꯣꯏꯒꯤ listener ꯃꯌꯥꯝꯁꯦ ꯀꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯅꯣ ꯑꯩꯈꯣꯏꯒꯤ love and like ꯃꯌꯥꯝ ꯊꯥꯕꯤꯔꯛꯏꯁꯦ Thank you so much thank you so much ꯑꯩ ꯐꯣꯇꯣꯁꯦ ꯑꯃꯨꯛꯇꯪ ꯆꯥꯎꯊꯣꯛꯆꯔꯛꯀꯦ love and like ꯇꯣ ꯑꯗꯨꯝ ꯅꯝꯕꯤꯌꯨ thank you so much Mathang tarakpada ꯂꯧꯈꯠꯆꯒꯦ ꯏꯉꯣ ꯆꯧꯕ ꯂꯨꯀ꯭ꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯗꯤꯅꯤꯅ ꯃꯁꯤꯒꯤ ꯀꯃꯦꯟꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯂꯧꯊꯣꯛꯑꯒ ꯏꯕꯤꯔꯛꯄꯅꯤ ꯚꯤꯅꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯤꯗ ꯊꯥꯒꯠꯄꯤꯔꯛꯄꯒꯤ thank you ꯌꯥꯝꯅ ꯑꯐꯕ ꯑꯥꯏꯗꯤꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤ ꯒ꯭ꯔꯨꯞꯇꯁꯨ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯗ ꯃꯗꯨꯗ ꯂꯥꯛꯄ comment asi akoina marakta ujaba phangdabana cover tawdaba yawi mainly akoigi Facebook page sida pirakpa comment adudi akoina ujaba khudakta Nita Thiyamna ibirai yam nungsiba ojani khanghaude ko matamse ikhut pai dana takpi khiba ngarang ta oiraboi khalli haina ibirai Nita Thiyamna Ingo Choba Lukramna Makatana Ibirai Lovely Ima Podon Uba Panghoba Asi Laibak Bani Haina Ibirai Menaka Sana Samna Imaga Ichega Krumjari Yamna Nungsiba Paurak I Saireng Asi Taraga Nachagi Mitmangda Thoklak I Podongi Masaksu Yamna Nungaijay Haina Ibirai Menakana Yamna Nungsibane Masi Podon Haibasi Akoina very simple thing ni life taina khallasu khogi mind sida memory mayam leibase habati aina abok kida chalaga maduda ukiba scene khoi babana engonda wari liba kanda noi larikanna pau noi na electric se leira su noi na padre akhoi matam da bi podon du gi mai du loi graba matungda podon se light traba matungda direct pana ba mai leitadana mapanda khuti poski makhada direct para ibani adagi uchan tharaga para ibani kaina haibagi story se tak tum thore e banga sagi podon si palakpada duna that is the power of literature yamna nungsi aduna masi gi ngasigi naina basida aina aspodon asi mathangi aigi painting gi subject ama oini gi ningi kaina khoida phawon bangamba asigumba yamna powerful oiba writing ni haijage ꯑꯁꯨꯝꯕꯅꯤ ꯏꯆꯥꯅ ꯍꯥꯏꯔꯤꯁꯦ ꯄꯣꯗꯣꯟ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯥꯔꯇꯤꯁꯇꯤꯛ ꯀꯩꯅꯣ ꯑꯣꯏ ꯑꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯋꯥꯠꯄꯁꯦ ꯂꯩꯇꯈꯩ ꯏꯁꯣꯔꯅꯗꯤ ꯑꯗꯨꯝ ꯄꯤꯔꯝꯕꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯄꯣꯗꯣꯟꯁꯦ ꯃꯄꯥꯟꯗꯩ ꯄꯨꯁꯜꯂꯒ ꯊꯥꯟꯕ ꯅꯠꯇꯦ ꯖꯤꯡꯒ ꯅꯠꯇꯦ ꯀꯨꯡꯉꯧ ꯍꯥꯏꯇꯥꯔꯦ ꯈꯔ ꯄꯥꯇꯛ ꯇꯧꯕꯗꯨꯅ ꯍꯣꯗꯅꯕ ꯁꯥꯔꯒ ꯅꯥꯀꯟꯗꯨꯗꯁꯨ ꯊꯥꯎ ꯍꯥꯟꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯨꯟ ꯑꯃ ꯍꯨꯠꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯦꯔꯩ ꯍꯥꯏꯕ ꯃꯆꯥ ꯄꯤꯇ꯭ꯔꯨ ꯑꯃꯒ ꯍꯨꯠꯂꯒ ꯄꯣꯗꯣꯟꯁꯦ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯄꯣꯗꯣꯟꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯅꯕ ꯀꯩꯅꯣ ꯊꯥꯡꯃꯩ ꯃꯈꯣꯡ ꯍꯥꯏꯅ ꯑꯃ ꯎꯅ ꯁꯥꯔꯒ ꯑꯃꯁꯨ ꯃꯗꯩꯗꯨꯗ ꯊꯝꯃꯒ ꯂꯝꯌꯥꯏꯗꯨꯗ ꯃꯗꯨꯗ ꯊꯥꯜꯂꯒ ꯂꯥꯏꯔꯤꯛ ꯇꯧꯅꯤꯡꯕꯅ ꯑꯗꯨꯒ ꯅꯥꯀꯟꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤꯕ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯤꯡꯕꯅ ꯆꯥꯛꯈꯨꯝꯗꯣ ꯑꯗꯨꯗꯁꯨ ꯄꯣꯗꯣꯟ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯊꯥꯟꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤꯗꯨ ꯗ ꯑꯩꯒꯤ ꯑꯕꯣꯛꯅ ꯂꯤꯕꯤꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗꯗꯤ ꯀꯦꯔꯣꯁꯤꯟꯁꯦ ꯑꯉꯛꯄꯗ ꯇꯥꯡꯉꯦ ꯍꯥꯏꯕ ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯈꯤꯇꯪ
ꯂꯩꯖꯗꯕ ꯌꯥꯝꯅ ꯂꯩꯖꯗꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤ ꯀꯃꯥꯏꯅ ꯑꯌꯥꯝꯕꯅꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗꯅꯦ ꯀꯦꯔꯣꯁꯤꯟꯁꯦ ꯀꯩꯅꯣꯅꯦꯕ ꯂꯩꯕ ꯉꯝꯗꯗꯅ ꯐꯪꯁꯨ ꯐꯪꯗꯕ ꯑꯗꯨꯒ ꯐꯪꯉꯒꯁꯨ ꯌꯥꯝ ꯇꯥꯡꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯅꯨꯡꯊꯤꯟꯗ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒꯅꯦ tumhalli hai nudang sina mamna dum leidoiba aduga mu second world war sida bom ta dore har ko manung du da mu mayam se angang mayam ka chu pusalaga ne si houdana baina hujik pandemic ki hujik tawriba abasta siga matam dugi abasta siga manaraga su hingiba ku hingdo adudi very different oiba aduna ko manung da changu bada khu ka men tawraga linang kundana lerami kai bagi wari se ima hoina tawbire haba ado ai isamaki di akoi di second world war 1947 da pokjabani December da aduna independent hek phangba loiraga poobani na madudi uhoutre adu mai tawraga madugi uhoba phonghong sariba mayam sina ko manungda kamai lodi adagi angang singse kaino da moi gi kaino matamdra be ka leiponte da madu phi machet amamam da ne kaino makhwang sira kisalaga ne lupa se matamda lupa am ki value yam ko paisa soi ba se khara ka kai gum lan du da ko ngauna da na cheng khara kan da angang jara he ni aduga kai gum ba ma leiba phangna na ba kana gum na pijabi na baina adu mai na bok to wa yam wara ba second world war gi phibam do ko gi ima singna libi rei aduga podon se gi mari leina na sum chathajabani aduga podon se matam du da podon da hapna ba thau sibau hapta dana monica ki papa di yamna wana larik tamako oiba magi waba larik tambasi ibada ai emotion ne hemanda ne iba ngamde haba ado man laik tamning basiga ne laitriba imungdugi mawongduga aduna mamana kerosene laitre tumo hai ado mana charudo mogi kanoda charudi adum pairga thamba ado charudo adu mai thagala kanda aduna larik tammi haidana macha se warakpada adumaina warai hana wagadabani kona nungaigadabani haibase ai hujik faubada nomagi kano ai kaude hana wathokadabani aduna ai di ibana lai tamakodi sumaina tamai adu chu chahi ani som to hale lo uraga layu aduna nangi phiga piningai leite adu dada eme ka pass tawang college jagu oileiba adugi will power sakti do ngachigi da nungai ba phangiba angang singsidi moiso awaba dum lejaramgani adubu akoina madu nainaningai tiam oijaba haijaba ta yamna nungai imana amuk wari gi additionally supplement kabirakpasi aduna akoina literature pau adagi poem pau wari pau haise wari sigi phasabada natana wari sina akoida connection pibado adugi power duna ina mayamda yamna share tawningi se aduna aina hojik akoina podon gi wari si sanabada internet te yengjabani podon aina thiraga do aina sang ba ai gi kokta laiba podon gi picture si ude aduna tabiriba yengbiriba mayam akoigi photographer mayam na podon gi phasaba photo lebiraga di soidana share tawbira u finding the voices pu tag tawbira u akoi mayam podon gi picture si amok revive tawrakanda share taw minasi aduga akoigi ngasi gi pakriba sereng asiga loina na celebrate taw nabagidamagta ay podon gi picture asi amuk yamna yingba phawi mayam yingminasi soidana thagat pirapu haina request tawjage resi sinana mathang tana comment lokhatjabada podon sizinaraga lairik oraiba aihaksu yaurak haina i Kurumjari Imai Bemabu, a very good morning to Monica ma'am. Haina ibira I. Amna akoigi siba akoigi haurak phamgi wari ni akoina rik parak pasi kamaina para I podon dagi candle dagi zikti electric si akoigi matam dadi pung khaina phangba oirami ado zikti amna koi chakhat pasi hela abanina angangsingna mai mutpase karino kaina khangdabasu yauramba yai haina khanjai arifna imaga chega anisi sum leiraga nungsiba henkatlak I tabagi penba naidare haina
ibira'i Arifna yamna nungsi Sashikanta Hidang Mayumna ibira'i Oja Saroj Nalini Monica amasung Tamo Sarachanbu ikai khumnaba uchari haina ibira'i Biswajit Sinhana Tripuradagi Mitieng Tajari Bisu amasung Banti haina ibira'i Rana Pratap Yumnam na Unabiribagi maming kari kaubibage haina ibira'i Unabiriba haibasi kana oigadoribano aihak khajiktang gyan tajadre aduna ai ming ahummak panjarage ai gi nakta lengsen biduna virtually laibiribasina aigi apokpi ima duga mayamna Oja Sarojnalini haina mingaubiba Oja Sarojnalini Khumdram retired Manipuri literature gi ojani aduga akoina ngasi khangacharaga khana naina gi poet writer asina Sarachan Thiam ni aduga akoigi program asi gi description da akoina feature tawriba writer gi maming aduga akoina pa thokchaba poem natraga warengi maming asi description da izabani soidana yengbiyu akoi miyam khangminasi haina thamjage Sadik Siddiqina ibira'i ichema amadi ibokpu kok nona kurumjari haina ibira'i Che Monica gi finding the voice na paikhat lakliba thabak sing tungi mirol da yamna kanaba thabak sing oire masida yamna mamal yamlaba contribution pibiriba ibok Sarojnalini busu haurakliba naha singna kauba ngamdana leihauragani pathokliba wareng saireng upanyas epic sing asi MPSC UPSC gi exam sing gidamaksu yamna kanaba oigani isamak exam sigi sum khallaga material collection tawrakpada masi khanghaudana thengnajabani yamna nungai haina ibira'i Sadik na ibira'i si yamna nungai aduga aina comment amtang tawjaningbana ichema aingondana ichema kaubire aduga aigi imadana abok kaubire adudi akoigi mingausi chumbraima aingonda iche kauradi aigi imada ima kaudoineba akoina manipuri language naina banina aina haizabani ko aduga imana cover tawkibada hujiki Sadik na hairi basi yamna chumi akoigi YouTube channel da soidana yingbiyu thamba thoibi adagi yamna atai wareng su pabikre masi akoigi satra aduga MPSC UPSC thaba mayamna reference tawi haibagi comment asi yamna taje aina si matangda Sadikda yamna nungsiba Sadikni Sadik nangna khangdana oraga su kokningba kau kaisu kaide aigi masaktuda nangi abu oiba yare na kaujabani aduga isan bida iche kaujabani adu mingaudu khangbige hairagadi aina sanongna takjarake aduga aingondadi abu kawi haidana aina thoidokna warawa leite aina hena bu nungsi adubu ngasagi mingaugi ni aigi isanupina hujik harido ima ai nangna ibungona Sadikna ise kauragadi isini nauni mabu poiba mama duda ima kaubam thoi natragana ima bo hairagasu indom cha hairagasu
ꯏꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯣꯏꯔꯒ ꯏꯗꯣꯝꯆꯥ ꯀꯧꯔꯅꯤ ꯏꯃꯥꯒꯤ ꯃꯆꯦ ꯑꯣꯏꯔꯒꯅ ꯏꯃꯥꯕꯣꯛ ꯀꯧꯔꯅꯤ ꯃꯤꯡꯒꯧ ꯑꯁꯦꯡꯕꯗ ꯑꯗꯒꯤ ꯏꯃꯥꯕꯣꯛ ꯑꯗꯨꯒ ꯏꯃꯥꯕꯣꯛꯇꯨꯒꯤ ꯃꯃꯥ ꯑꯣꯏꯔꯒꯗꯤ ꯏꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯑꯕꯣꯛ ꯀꯧꯔꯅꯤ ꯍꯥꯏꯕꯅꯤ ꯑꯦꯅꯤ ꯃꯤꯡꯒꯧ ꯀꯧꯁꯅꯨ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯑꯩ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯆꯨꯝꯅ ꯀꯧꯕ ꯃꯤꯡꯒꯧꯗꯨꯗ ꯂꯥꯛꯑꯒꯗꯤꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨ ꯁꯖꯤꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ UPSC ꯊꯥꯒꯗꯧꯔꯤꯕ ꯁꯖꯤꯛꯅ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯉꯁꯤ ꯈꯛꯇꯪꯁꯨ ꯊꯦꯡꯅꯩ ꯍꯥꯏꯔꯦ ꯑꯗꯨꯒ ꯌꯦꯡꯈꯠꯄꯤꯔꯀꯥꯟꯗ ꯂꯃꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎ ꯃꯥꯜꯂꯦ ꯃꯣꯏꯒꯤ UPSCꯒꯤ ꯀꯩꯅꯣ ꯁꯦꯂꯦꯕꯁꯇ ꯑꯗꯨꯅ UPSCꯒ ꯌꯧꯔꯛꯑꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯁꯦꯂꯦꯕꯁꯇꯨꯗꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯄꯤꯔꯣ ꯍꯥꯟꯅꯒꯤ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯗꯨꯗꯤ ꯍꯪꯉꯛꯑꯔꯣꯏ ꯂꯥꯏꯔꯤꯛꯇꯨꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜ ꯂꯥꯏꯔꯤꯛꯇꯨꯗ ꯀꯔꯤ ꯌꯥꯎꯏ ꯑꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯈꯔ ꯋꯥꯡꯅ ꯍꯪꯉꯛꯑꯗꯣꯏꯅꯤ ꯑꯗꯨꯅ ꯔꯤꯐꯔꯦꯟꯁꯁꯦ ꯂꯤꯇꯔꯦꯆꯔꯒꯤꯗꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯀꯔꯤꯒꯤꯅꯣꯗ ꯅꯪꯒꯤ ꯂꯤꯇꯔꯦꯆꯔꯗꯨꯗ ꯁꯦꯂꯦꯕꯁꯇ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯩ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯌꯦ UPSC ꯊꯥꯗꯣꯏꯅꯦꯅ ꯑꯩꯉꯣꯟꯗꯒꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯣ ꯃꯥꯏ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯍꯥꯏꯕꯗꯤ ꯂꯥꯟꯅ ꯍꯥꯏꯔꯨꯔꯒꯁꯨ ꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯂꯤꯂꯣꯡꯗꯒꯤ ꯂꯤꯂꯣꯡ ꯑꯗꯣꯝꯒꯤꯅꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯁ ꯑꯗꯨꯒꯤꯗꯨ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯄꯥꯔꯤ ꯃꯌꯥꯝꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯇꯥꯗ꯭ꯔꯥ ꯏꯕꯨ ꯑꯩꯒꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯗ꯭ꯔꯗꯤ ꯃꯥ ꯇꯥꯗꯕꯗꯧ ꯇꯧꯋꯦꯕ ꯑꯩꯅ ꯍꯥꯏ ꯑꯇꯣꯞꯄ ꯀꯩꯅꯣ ꯁꯕꯖꯦꯛꯀꯅꯦ ꯂꯤꯇꯔꯦꯆꯔꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯅꯤ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯕꯅꯤ ꯍꯥꯏꯔꯒꯦ ꯌꯥꯝ ꯊꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯕꯅꯤ ꯀꯔꯤꯒꯤꯅꯣꯗ ꯂꯤꯇꯔꯦꯆꯔꯁꯤꯗ ꯔꯤꯐꯔꯦꯟꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯅꯪꯅ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯇꯥꯔꯨꯔꯅꯨ ꯐꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯒꯤ ꯄꯔꯤꯈꯥꯗꯨꯗ khitang ꯐꯖꯅ ꯏꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯀꯥꯗꯨꯗ ꯅꯪꯒꯤ ꯂꯩꯒꯗꯧꯕ ꯀꯥꯗꯨ ꯌꯥꯝ ꯄꯤꯛꯄꯗꯨꯗ ꯑꯗꯨꯝ ꯆꯪꯗꯧ ꯁꯔꯨꯛ ꯀꯥ ꯈꯔ ꯆꯥꯎꯕ ꯑꯝꯗ ꯆꯪꯉꯒ ꯅꯪ ꯁꯣꯔ ꯐꯖꯅ ꯍꯣꯟꯕꯅ ꯐꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯑꯗꯨ ꯄꯥꯈꯤꯗꯨ ꯅꯪ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯑꯗꯨ ꯄꯥꯈꯤꯗꯨ ꯅꯪ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯑꯗꯩ ꯃꯥꯏ ꯁꯦꯂꯦꯕꯁ 10ꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯩ ꯉꯔꯥꯡꯗꯤ ꯆꯩꯔꯦ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯑꯗꯨꯗꯤ ꯅꯪ ꯇ꯭ꯌꯨꯁꯟ ꯇꯝꯃꯣꯅꯦ ꯇ꯭ꯌꯨꯁꯟ ꯇꯝꯃꯒ UPSCꯗ ꯇ꯭ꯌꯨꯁꯟ ꯇꯝꯃꯒ ꯄꯔꯤꯈꯥ ꯊꯥꯕ ꯀꯅꯥ ꯌꯥꯎꯒꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯂꯩꯇ꯭ꯔꯦꯕ ꯌꯥꯝ ꯐꯖꯕ ꯇꯥꯛꯄꯤꯕ ꯑꯣꯔꯦꯇꯔ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯀꯩꯅꯣ ꯇꯧ ꯍꯥꯏ ꯑꯇꯩ ꯄꯔꯥ ꯇꯥꯅꯤꯡꯗꯕ ꯃꯥꯅ ꯑꯗꯨꯅ ꯔꯤꯐꯔꯦꯟꯁꯁꯦ ꯁꯗꯤ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯔꯤꯐꯔꯦꯟꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯅꯪ ꯂꯤꯇꯔꯦꯆꯔꯗ ꯆꯤꯜꯍꯥꯎ ꯀꯔꯤꯝ ꯊꯤꯒꯅꯨ ꯂꯤꯇꯔꯦꯆꯔ ꯂꯧ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯁꯦꯂꯦꯕꯁꯇꯨꯁꯨꯅꯦ ꯐꯖꯅ ꯂꯥꯏꯔꯤꯛꯇꯨ ꯅꯃꯥꯡꯗ ꯊꯝꯃꯣ ꯑꯗꯨꯒꯅꯦ ꯑꯗꯩꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯀꯩꯅꯣꯗ khitang ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯋꯥꯔꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝ ꯋꯥꯔꯒꯗꯤ YouTubeꯗ ꯌꯦꯡꯈꯠꯂꯒꯅꯦ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯂꯣꯏ ꯂꯩꯔꯕ ꯀꯩꯗꯧ ꯂꯣꯏ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯥꯡꯕꯕꯨ ꯍꯩꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯉꯥꯡꯖꯔꯤꯕ ꯑꯩꯁꯦ ꯀꯩꯁꯨ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯇꯝ ꯇꯧꯔꯛꯄ ꯊꯕꯛ ꯅꯠꯇꯦꯕꯁꯦ ꯑꯗꯨꯕꯨ ꯈꯒꯕꯨ ꯍꯩꯖꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯣ ꯁꯗꯤꯛ ꯑꯣꯏꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯔꯤꯐꯔꯦꯟꯁꯇꯣ ꯌꯥꯝꯅ ꯄꯥꯕꯤꯔꯀꯥꯟꯗꯅꯦ ꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯀꯣꯂꯣꯝ ꯕꯥꯁꯤ ꯈꯨꯝꯗꯕꯅꯤ ꯁꯤ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯅ ꯑꯝꯇꯪ ꯑꯦꯗꯤꯁꯅꯦꯜꯂꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯗꯤꯛꯇ ꯀꯣꯜ ꯑꯥꯎꯠ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯤꯡꯒꯧꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯤꯇꯔꯦꯆꯔꯒꯤ ꯁꯤꯗ ꯅꯩꯅꯔꯛꯑꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯃꯣꯔ ꯑꯦꯋꯦꯌꯔ ꯃꯣꯔ ꯀꯣꯟꯁꯤꯌꯁ ꯑꯣꯏ ꯁꯝꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯍꯥꯟ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯣꯃꯤꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯀꯧꯔꯦ ꯇꯥꯃꯣ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯦ ꯍꯥꯏꯔꯦ ꯑꯗꯨꯏꯗꯤ ꯑꯩꯅ ꯁꯨꯝ ꯃꯤꯡꯒꯧꯁꯦ ꯈꯜꯂꯛꯄꯥꯟꯗ ꯑꯩꯅꯁꯨ ꯇꯥꯃꯣ ꯀꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯀꯧꯔꯦ ꯑꯗꯨꯗꯤ ꯃꯤꯡꯒꯧꯁꯦ ꯁꯣꯏꯔꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯁꯣꯏꯔꯦ ꯑꯩꯁꯦ ꯇꯥꯃꯣ ꯀꯧꯔꯣꯏꯗꯧꯕꯅꯤ ꯃꯥꯃꯣ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯦꯋꯦꯔꯅꯦꯁꯁꯦ ꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯛꯄꯅꯤꯅ ꯃꯤꯡꯒꯧꯁꯦ ꯂꯥꯟꯅ ꯀꯧꯁꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯍꯩꯖꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯁꯨ ꯈꯔ ꯈꯟꯅ ꯅꯩꯅꯕꯁꯤ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯦꯋꯦꯔꯅꯦꯁꯁꯦ ꯄꯣꯔꯛꯄꯗꯨꯅ ꯆꯨꯝꯊꯣꯛꯆꯕꯅꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯌꯥꯝ ꯀꯤꯍꯜꯂꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯤꯡꯒꯧ ꯑꯣꯟꯅꯅ ꯀꯧꯔꯒꯗꯤ ꯄꯨꯟꯁꯤꯗꯦ ꯀꯥꯏꯅ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯃꯤꯡꯒꯧꯁꯦ ꯀꯔꯤ ꯀꯧꯐꯝ ꯊꯣꯛꯏ ꯃꯆꯦ ꯂꯧꯕ ꯅꯨꯄꯥꯗꯨꯗ ꯃꯅꯥꯎ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯀꯧꯐꯝ ꯊꯣꯛꯏ ꯑꯗꯨꯗꯤ ꯏꯇꯩ ꯀꯧꯐꯝ ꯊꯣꯛꯑꯦ ꯀꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ
ahal laman leitrakan da awa ba phongdok taba nungai ba phongdok pa kangbu amsu leiredana nungai ba phongdok pa gi mong da toba ahal laman leitrakan nungai haibadi nate da ngasagi akoi nga henba adagi nga chak henba adagi kan ma loidriba ho jamai dong ta awa ba khangba adagi lu kok thokpa lu koi se awa ba khangi ne ba ado aduki matik nungai te haibagi kanone akoi symbol ne ba leirami ba akoi gi chatnabi mayam che aduna ngachi di chamnaraga lu loin kok tabadi nate apambana adum kano oire pamdraga di adum yare da kaina haiba am khak leibase khoi ahan singna di adumaina principal singak traga di thaksi khachi ne ba mase adu ngak traga di nungsina ba manga I nungsina ba manga aga di khanara aga di kano chakhot pa yade sagai chakhot pa yade chakhot pa yade broken family oire sina tingbagi moral ngakta ne ahan sing sina thanamimse aduna akoina kano mingo onaga nu adagi migi mayumda changa kanda kano lakpa mafamda handora u maningom dai thokinu aduga yana kha dai changa ga na yana kha rom da handokho hayeng noi kano chira kanda du tawe ya da tawe ya na an chingsina yam hairam mi che masigi ona taina ba ulta che ayama matamda tawdana ba ina ahan chingsina lari yam haijadraga chu khogi ahan chingsina ngachagi laishu di yam khangbane ba nungdang maroi he kanu adagi kano tumbada phuri khunganu aidi phungatana sor phungat ba kai do ba chi mayam che loina bak scientifically takpiramba aduna akoina ahalaman che lai guru sing sidigi pautak che loina bak inbangam draga su akoigi preserve tawraga thamgadaba mayam ama su lairi aina asmaina haijani nungai mathang ta lakpada thangkachari comment akoigi mamangi episode ta featured tawjakraba Birendrajit mangangna ibirai marup sarachana anganba matamda ibikhiba saireng ahum ngasi ichena amuk pathokpiduna taja ba yamna nungai hojikki horakliba mirolna podongi experience leiraroi podon lamdam asi gi haukraba punsirolga thadoknaba yakhi daba yamna significant oiba amani sarachanna podonbu matam amagi manipur khunaigi masak nauhona ningsinghan bagi loinana podonbu symbol oinasu sizinari marup sarachan symbolic poet amani iche saroj amadi ibema monica bu thagachari haina ibirai yamna nungsina ibirakpa comment ni aduga ngasagi mengo romda hairaga aiki popiba imada iche kaurabanina aigonda ibema kaurabanina aina mamo haina nungsina kaujaraga ngasidagi yamna ngai akoigi phatsaraba Saturday khudingi unaba community sida virtually sakmai unadragasu sumaina comment pibira aga akoina literature gi world sina akoigi saireng ama paba kanda akoi ngasi thokla iba communication adagi akoigi ahanbada akoigi programs akoina pung ama tang sinjabani adubu khana naina basi amna nungaiba ama oibana akoina dum sangdhajabani aina haijake Puasa akoigi Birendrajit mangang busu ayangna tonga namu thagachari Bemcha Devi na makata na ibirai Tengali karaba podon da aikhoisu lairik pajak rakhi yamna thina nungsirak I matamdo thainagi do hojik amuk nauna ningsinghali imai bema haina bemchana ibirai bemchana irakpase yamna feeling ama yauna irakpa mali aingonda tu chungba ma phawi yamna nungsiba bemchagi wakhanda ningsingba wakhan ama leiramgadoba mali aina hek pajabada comment asi yamna nungsina tabiba isani yamna Thong- pamjana Thonglen khuraizamna ibirai thanks by watching this live
I am forced to remember my abok, Nagamapal abok, who used to sell Kwamana Maru at Khairamban Bazaar, her podon. She has 2 podon, one a standby. She died when I was about 12. Can't stop my tears now. Wonderful saying. Ene ibirai thonglen kuraijam gi comment asi tabada yamna nungsiba mapawi adomgi abok ki memory ngasigi saying asina ningsing hanba asi amuka hanna akoigi program asigi power aibagi power saying gi power literature gi power asi na akoi mayam punamak se connect tohanba samna hanbani haibasi khallaga amuka henna soidana Saturday khudingi imana anauba literature khangkat piraga akoigi wakhal asi the share tawrakanda amuka henna connection porakani haibagi thajabasi henna pibi masigi comment asi uraga Yamna nungsi Raj Channe bona ibirai oja amadi ichebu thamoi sengna thagachari Tamo Sarachan Thiamgi Sereng Inau Nauna Amuk Tajaba Panghan Biba Amadi Manipuri Sahityabu Khutchang Na Samkat Biba Haina Ibirai. Sumna ichagi sida hana kitanga muksu hainingba ama poktare maramdi aikoigi si saitya ni saitya nainabani taigumba sung aikoigi aikoi punamak tabiriba punamakna aikoigi phamamamam paibiraganda aikoigi nauna lingkhatjaba Manipuri library haina adumaina thola sira haina mayamgi mot miyamgi mochu pibirau aidi library haibasidi akoina changuba kanda lairikse hekta paba natraga taba hujikisina amu taba phangba adugumba library se asi oihen bi bachi miyamgi tabiriba mayamgi su cooperation ama changi adugi lairiki phangba phangdaba adu anytime da amada iti jasing listener amana magi darkar oi adu hayang pabirau haina he hairakpasi aingondda yam nungaitaba pokpa maramdi larik tu hek leiragadi aidi yes hekta hairakadaba adu larik tu mafam sida hek kitang waba aduna mayamgi cooperation ai ngasi pajari sisu kabigi cooperation adagi ibungo Charachan gi cooperation adagi ibungo Birendrajit Mangagi cooperation aduga Rajkumar Bhubon Chanagi punamakse pagiba punamakse masigi cooperation adagi thangyawibo bisaki tabu kabi mahaki tabu lairikse lakili lairamdana lairik ani lairamdana madulai khangacharaga ipajagi bani aduga atai atai di aigi loinabak aina hangjaruba haijaru matamda university rongi site tabu oiro aigi colleague tabu oiro moina adudi aingonda lei adudi ai thirake na singbagi cooperation do no punamakna su adumhaina cooperation pibira kanda akhoi library se ai thandagi nate janupigi mathandagi sunate khoi putting maki jasing tungda hora iba mayam chigi tang kanare haiba takbira padagi di hena chakhatpo oina ba haidana ina mayam ngi mafamda jasing issue sing punamaki mafamda hangatchai Yamna nungai imana share tawbibagi mathang tarakpada mingoina panjarabada Rana Pratap Yumnamna Ibirai. In 1958, we have read In the Light of Podon, haina Ibirai. Yamna nungai zay share tawbirakagi akoina poktrangagi matamni ngasigi program asida 1958 ta Podon na paki haibagi wakan laktana share tawbibagi adomgi comment asi ubada aigi babaning singai aduna yamna nungsiba comment ni haina thamjage. Thank you so much for sharing. Arif Aribamna Cheche aina ijabasi paba thoktramanne haina bire masi akoina English ki script sida maitalon si ibanina kitang aingonda wajabani atuisu doinamak adum paba ngamjari haina haijage
Bencha Devina Podon da Lyric Papasi Naton Gasu Pumu Mubajatni Haine Ibirai Raj Kumari Ranjanana Yamna Nungai Yengba Minaksi Salamna Wari Si Yamna Nungai Mohammad Sahid na Yamna Nungai Taba James Elangbam na Kolom Basi Khungjabani is such a lovely phrase. I'm loving it. Hi. Kolom Basi Khungjabani hai se amtaka ima handopirao. Kolomba chi khongba haibadi akhoi yam nongning jani akhoi Manipuri haiba lon che yamna ne mai matang chan na jin sida haige khandaba mayam amchu parikha da akhoi gi iningai leitrakan da ne kolom che chi aga dum leiba lejai ne kolom sidi inanaba pire ni che du su ye leibani adai juda literature gi di bachi khong bachi literature gi reference yamna kaina paraga di adum pakthok thorok poi ninge ba ai wakhanda aina khara haibagan di nate aduna ngachagi literature se choi haina da ba ko ado huji aina ngachai ma haijagi bedo moi IS thane na haraga na ma literature do magi kano dudang mai textbook dudang ma se uye ba huji kyang ni ko present da yam phaba ngang oidoi ni adu moi na ma aina mon da ta e ba aina nang kano nangi dudang paraga dinne nang heng kolomba si khongbai di khangdra kan da kari makha ta da ge khangda na kolom do chi aga leibedo chi aga habadi krishna na ba si khongi se sin da hapaga khongbani da aduga hairi ne ba kaimo ba mangonda knowledge do wat pa aduna knowledge do leina bai dang ta literature ge haro di yaring kai di paro chine ba ate mi ko wari chara so ba lairi ang ko laga paraga madai du da parikha hol manung da dung khanga ka ne ba masigi example so ingonda lairi ja ni am kolomba si khongda ba aduni Yamna do akhoi matang asisu loisin lakle do loidringai sida aina imada angtang hangkachaning ba comment ani akoina mamangi episode ta akoina yamna phajaba mayam yengbidragadi soidana akoigi Facebook ki video list to the yengbiu Thiam Rameshwari Singthang Ambi Handloom and Handicraft ki akoina People of Manipur gi series ta Manipur gi kanana kari tauri fazaraba initiative mayamdu khangminasi haina tawzaba series aduda feature taw hiba Thiam Rameshwari gi episode asida akoina khananaina bada akoigi listener amana lasingi phi haibagi question si hangakpada aihakna adugi maramda kitang khangjadabada imana kona episode asi yengaga lasingi phi gi matangda explain tawrapadu akoigi listener mayamda su soidana kanani khanjabana ngasigi program asida amuk pukhatsaraga imada hangatsari lasingi phi habisi karino akoigi handloom gi matang gi reference ta akoigi manipur gi culture da adum tang habi lasing phi haibase yamna akoigi Manipur maitai khaktana puthokpa adumba kainoni akoigi phajub haiba tare phajub haibadi hujikadi phajub haidi haina de blanket se moregi adagi kaino adu lamgi blanket se sijinare ba ahan bada khoina horpa matamda ningtham thagi se kan thai na male kan thai se huji su leiri kan tha se luhongba matamda kan tha ma undaba yade akoigi leirum ama undaba yade leirum phi haise mayam khangbiramani leirum phi di akoigi angauba kaino saisida angangbana thoga adusu sangtuna sabani aduga hujiki lasing phi harise sina kamaina muk togen haibabu lasing dagi lang ondringai yam akoigi art se yam ina khun bajane ba matam du ai ima duna yamna angang oringai mani phi sabade yam haibo oiba aduna aisu langchak chak pasi aiga lamdien tana bada aina hele na harin khoi imagi phi sabagi da makal langchak chak pasi ai sagan china phangdringai matam da ai langchak chak e aduna kamai toge bu langchak cha aga chaba phi duna khoi muga gi kari mayam chu oikhre
ꯍꯧꯖꯤꯛꯀꯤ ꯂꯁꯤꯡ ꯐꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯨꯡꯁꯤꯗ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯩꯖꯨꯞꯁꯦ ꯑꯣꯏꯕ ꯌꯥꯅꯕ ꯃꯤ ꯑꯃꯒꯤꯅꯤ ꯗꯕꯜꯗꯤ ꯅꯠꯇꯦ ꯗꯕꯜ ꯑꯣꯏꯅ ꯃꯤꯗꯤꯌꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯀꯣꯟꯗꯨꯅ ꯊꯨꯡꯕꯈꯩ ꯑꯩꯈꯣꯏꯒꯤ ꯃꯄꯥꯛꯁꯦ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈꯨꯗꯩ ꯑꯔꯥꯡꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯠꯂꯤ ꯍꯧꯖꯤꯛ ꯎꯔꯤꯀꯣ ꯈꯨꯗꯩ ꯑꯔꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯗ ꯀꯩꯗ ꯑꯍꯜ ꯂꯃꯟꯗ ꯀꯠꯅꯕ ꯈꯨꯗꯩ ꯑꯔꯥꯡꯕꯁꯦ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯨꯡꯁꯤꯗ ꯑꯁꯪꯕꯅ ꯑꯣꯏꯒꯦ ꯍꯥꯏꯔꯦꯗꯅ ꯑꯁꯪꯕꯅ ꯆꯠꯂꯅꯤ ꯀꯣꯇꯟꯁꯤꯅ ꯑꯗꯨꯒ ꯐꯦꯟꯕ ꯃꯇꯝꯁꯤꯗꯗꯤꯅꯦ ꯂꯁꯤꯡꯁꯤꯅꯅꯦ ꯀꯥꯞꯊꯣꯛꯂꯕ ꯑꯩꯈꯣꯏꯒꯤ ꯂꯁꯤꯡ ꯀꯥꯞꯄꯣꯟꯗ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯑꯁꯤꯁꯨ ꯑꯃꯨꯛ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯂꯁꯤꯡ ꯀꯥꯞꯄꯣꯟꯁꯤꯗ ꯂꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯁꯤꯡꯁꯦ ꯄꯥꯟꯕꯗꯒꯤ ꯍꯧꯔꯛꯑꯀꯥꯟꯗ ꯀꯞꯇ꯭ꯔꯦꯡꯗ ꯑꯃꯨꯛ ꯅꯥꯏꯊꯣꯛꯑꯅꯤ ꯀꯞꯇ꯭ꯔꯦꯡꯁꯤꯗ ꯃꯥꯏ ꯃꯔꯨꯁꯦ ꯂꯣꯏꯅꯃꯛ ꯁꯣꯝꯗ ꯂꯩꯍꯧꯔꯒ ꯀꯞꯇ꯭ꯔꯦꯡꯁꯤꯗ ꯅꯥꯏꯔꯀꯥꯟꯗ ꯑꯁꯣꯝꯗ ꯊꯣꯛꯂꯛꯄ ꯂꯁꯤꯡꯗꯣ ꯑꯗꯨꯅ ꯂꯪ ꯑꯣꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯁꯤꯡꯁꯦ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯍꯥꯏꯅ ꯑꯃ ꯑꯗꯨ ꯀꯥꯞꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯀꯥꯞꯊꯣꯛꯑꯀꯥꯟꯗ ꯂꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯥꯎꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯁꯤꯡ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯥꯞꯊꯣꯛꯑꯀꯥꯟꯗ ꯂꯁꯤꯡꯁꯤꯅ ꯑꯃꯨꯛ ꯈꯨꯠꯁꯤꯅ ꯇꯥꯔꯀꯥꯟꯗ ꯇꯣꯇꯣꯟ ꯂꯁꯤꯡꯁꯦ ꯂꯪꯒ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯂꯨꯝꯕ ꯖꯥꯠꯅꯤ ꯑꯗꯨ ꯂꯁꯤꯡꯗꯨꯅ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅꯅꯦ ꯃꯦꯆꯤꯟꯒꯁꯨ ꯁꯨꯡꯅ ꯅꯠꯇꯕ ꯂꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯠ ꯂꯥꯎ ꯄꯨꯊꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯦꯕꯤꯠꯅꯤ ꯃꯥꯅ ꯍꯩꯈ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯜꯂꯀꯥꯟda ꯂꯁꯤꯡꯁꯦ ꯑꯃꯨꯛ ꯐꯦꯜꯂꯦꯗꯅ ꯑꯗꯨꯒ ꯄꯥꯡꯒꯟꯗꯦꯝꯁꯤꯅ ꯑꯃꯨꯛꯅꯦ ꯀꯣꯇꯟꯗꯣ ꯀꯩꯅꯣ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒ ꯃꯔꯤꯔꯛ ꯅꯠꯇ꯭ꯔꯒ ꯃꯉꯥꯔꯛ ꯃꯥꯏ ꯂꯥꯡꯉꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯒ ꯂꯁꯤꯡꯁꯤ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯁꯤꯡ ꯐꯤꯌꯦꯗꯅꯅꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯦ ꯑꯁꯪꯕꯒ ꯃꯦꯔꯨꯟꯒ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯂꯔꯤꯡꯁꯤꯁꯨ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏꯕ ꯀꯂꯔꯤꯡꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯀꯂꯔꯁꯦ ꯊꯣꯛꯑꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯇꯒꯁꯨ ꯃꯄꯥꯟ ꯅꯥꯏꯕꯗꯁꯨ ꯑꯍꯨꯝ ꯃꯔꯤ ꯃꯆꯨ ꯊꯔꯣ ꯉꯥꯡꯕ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯀꯩꯅꯣ ꯍꯤꯒꯣꯛ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯐꯤꯒꯦ ꯃꯀꯣꯡ ꯍꯥꯏꯕ ꯑꯃ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯤꯒꯦꯒꯁꯦ ꯍꯧꯖꯤꯛꯇꯤ ꯑꯁ ꯐꯤꯒꯦ ꯃꯈꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦꯗꯅ ꯃꯇꯝꯗꯨꯗꯗꯤ ꯐꯤꯒꯦꯁꯦ ꯃꯀꯣꯡ ꯍꯥꯏꯕ ꯑꯃ ꯃꯀꯣꯡ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯒ ꯎꯅꯕ ꯃꯆꯨ ꯀꯂꯔ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯆꯨ ꯍꯥꯏꯒꯗꯧꯅꯣ ꯎꯍꯤ ꯇꯥꯕꯤ ꯑꯗꯨꯒꯨꯝꯕꯒ ꯑꯃꯨꯕꯒ ꯕ꯭ꯂꯦꯛꯀ ꯇꯧꯔꯒ ꯃꯨꯀꯥꯅ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯁꯤꯡ ꯐꯤ ꯍꯥꯏꯔꯤꯁꯦ ꯑꯣꯟꯂꯤ ꯂꯁꯤꯡꯗꯨꯅ ꯈꯨꯠꯁꯤꯅ ꯆꯥꯡ ꯃꯥꯟꯅꯅ ꯁꯦꯝꯃꯗꯣꯏꯅꯤ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯍꯦꯜꯞꯁꯤꯅ ꯅꯪ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯉꯛꯑꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯄꯤꯈꯠꯂꯛꯑꯣ ꯍꯥꯏꯔꯒ ꯃꯥꯅ ꯐꯖꯅ ꯀꯩꯅꯣ ꯑꯗꯨꯅ ꯍꯥꯞꯄꯒ ꯁꯥꯒꯗꯣꯏꯅꯤ ꯁꯥꯈꯤꯕꯗꯣ ꯂꯁꯤꯡꯒ ꯊꯪꯅꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯣꯇꯟꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯥꯡꯒꯟꯗꯦꯝꯗꯨꯅ ꯃꯔꯤ ꯃꯉꯥꯔꯛ ꯑꯃꯨꯛ ꯇꯧꯔꯅꯤ ꯂꯁꯤꯡꯗꯨ ꯑꯃꯨꯛ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯂꯧꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯦꯁꯟ ꯑꯃ ꯑꯣꯏꯔꯦ ꯂꯥꯁꯀꯤ ꯑꯣꯏꯅ ꯑꯩꯅ ꯈꯪꯒꯠꯆꯒꯦ ꯀꯃꯦꯟꯠ ꯀꯨꯟꯖꯦꯁꯣꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯏꯕꯤꯔꯛꯏ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯑꯃꯗꯤ ꯏꯆꯦꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ aduga last Thongben Khuraijamna today is the first time I have seen a live upload program till and still watching in awe na ibirai so idana yengbiu Saturday khudingi akhoi mayam unaraga khangminasi akhoi gi literature gi world da ngasi gi amna phajaraba poem sina akhoi gi podon gi memory podon gi yamna nungsiraba memory asi puthoga akhoi mayam punamaksi connect tawbagi space asi create tawbagi damakta thagachari mayam yingbiriba punamakna akhoi program asi mapung phan bagi thagachari mathangi Saturday da soidan unasi masi hairaga loisinjarage program asi thank you khurumjari